lembirakliba amadi SKTV app, Facebook Live, YouTube da meeting tabiriba punamapu ahanba magtada taramnog cheri. SKTV na numit kharani gi mamang digi the candidates haina mingthon zaraga pangthok zagani haina sinjalang jariba maru oina election da Lok Sabha mikhala sidam maru oina masaista base zaraga candidates sing lamba tongnagadoriba party tongan tongan magi candidates singi wakalon singa dubu share tongna ba maru oina sinjabani the candidates haidiba program asida saruk yagani haina Haibiram laba outer gi mirep oigedauba NPF ki mirep Kaichui Timothy Zimik, Independent ki mirep ani Dr. Alison Abonmei Amadi S Kozona program se saruyabini in hana tapiramani adubu makoi gi achin bama lakpadegi ngasi asi kudakta program se saruyabang amzaroi haina tapirakle loina na hariba candidate sing asina laklaroi hairakpadegi Congress ki mirep oibigadaba Alfred K. Atharsu ngasi kudakta lakpang ngamaroi haina tapirakli aduna pasina maram oirakanda koina kudakta ngasi gi oina outer gi candidate sing sigi sinjaramba program sigi mahut sinjarakanda the candidates hariba si makha chatharak poina ahan begi session asida panelists oina sarugyabi ba masigi maru oina the candidates ra base toraga koina pangthok sagadori basi handaki maru eba Lok Sabha election asigi tawgadori ba pangthok kadori ba election asigi maru oina adole the wakhalon ma phongdok pinana bagi damakta ngasigi panelists oibina ba koina SKTV gi maike digi hazaru bada harau sarugyabi gi haina tapirakpa punamapu thagapra phongdok chari masigi damakta panelists oina former chairperson Manipur Human Rights Commission senior advocate Khaide Mani, senior journalist A. Mubi, social scientist Dr. Dhanabir Laishram, social activist Rohan Philem, socio-political commentator Potsangam Sonamani, amadi political analyst Lehauthabam Sarat Chandrabu, matang aikogi dai sasidar lengsin binaba ningsinjari. Outer parliamentary constituency ki candidates singasi laktaba namaram oiraga ngasi ekoina khudakta SKTV na sinjariba the candidates sida panelists oina sarugyabi na ba kaukhatchagriba koigi taramna okchagraba koigi panelists singsibu honor tobina ba ekdamukta SKTV ki editor in chief Nauribam Phyllis Bu stage the lengkhat pirakna ba ningsinjari. With the permission of the chair.
Thagachari, Editor-in-Chief, Sir Phillips Nauribam, Amadi, Ngasigi panelist oina sarugya biriba stage da lingkha piriba punamagsu thagatpa phongjuktari. Aduga miyam da khangan jagadaba amana ngasigi outer gi session nasi pangthok sadrabasu nungthil pung mari chapsana koigi inner gi sinjariba inner gi candidates loina lakpigani takpirei aduna inner gi sinjagadoriba pangthok kadoriba pung mari si miyam punna amadurasu miyeng taminasi haina ningsingjari loina nangasi gi ahanba session the candidates sigi wakalon phongdok pinanaba masigi maru ina host oibiga dauba SKTV gi editor Raj Nongthongbambu stage kokhasari. One to four. Lagliba April ke tang tarama panamadi kungataruk to pangthok kotoriba taranipan suba Lok Sabha Imphal 2024 gamari lenana SKTV na sinjaba adumlaba the candidates haidana inner Manipur parliamentary constituency amadi outer Manipur parliamentary constituency animaki exclusive oiba adumba discussion singni haiba discussion sing asida Tungan ba parliamentary ki constituency ani outer amadi inner ki candidates singa sina mafum asida punna laaga habatare makoina kari gedamakta mikhalasi thengnari bano mikhalasi thengnar matungda makoi gi tarokada ba thabak thom singa to kari no habatare maru ina lakadoriba numit kharani sida kari tobu yai primarily hojik lariba Manipur ki crisis asiga mari lenana election asi yamna maru eni miyamna lawna bana marum oiraga makoina miyam da kari delivery Natra kari deliver to gudru habagi promises mayam habatare mayam singa sit thamna bagi adumna lawjaba yamna democratic oiba discussion ki program amakhangni hairiba discussion si thambagi maramdi candidate singna masa na lanai gi oina campaign tawjaba matamdadi mahaki apaba phata punamak mahana magi saiti angamba level da habatare campaign torga miyam bu convince tawna bu hanai adubu hairiba mikhala sida contest dominary ba candidate mayam to pull up lerba matumda common question ama lakhu matamda hairiba common question asida makoi candidate khudimangna karamna hairiba question asi address to bage answer to bage loina miyam gi issue sing asi karamna solve tawnu gidam ta makoi gi policy program sing leibage haibasi thamhanna ba yamna maru oiba miyam na hainarib ningasi ki April ge tang ani 2024 asina lakadriba lok sabha mikhala sida miyam gi amadi hairiba candidate sing asi gi laibak lepodori ba thoram ama khangni haina Launarmani, Loksu Launari Havatari. Adu Laibak Tibati, outer Manipur parliamentary constituency, ki ahan the first session, Pungani the Hosagata Basi, Karasu Tentara, who sessions Hona Bonari, Maruina, Masita Lakataba candidate Mari Havatari, Hariba candidate Mari Maxia, Queen of formal, Loin invite Tokjabani, Loina almost Yarabani Havatare, Yaramatung Sita, reason best known to them. Makoina, Pazana and a Kanjaka reasons in Namaram Weraga. Ngasigi Toromasida, Saruk Yabada Makoida, Nuaita Bakara, Lady Happy Wamduni. Last moment, Pavata Lake, Hijaba candidate Lazaki, Adubu Mahasu Lakbataragati Mangondasu, Nuairo de Moyama, Laban Maraga. Mahaglaro Habagi Wafam the Singba from Legre. Therefore, after Manipur parliamentary constituency, Oina candidate Marie Manunda, Amapova Laro. Adubu, in a Manipur parliamentary constituency, Oina Pungmari, the Pangtoko session Sida, Luena Maglakani Habaki Hazaba Hojibogi on the Piri. Adubu hairiba first session sida laki de haduna session second session da koi laro ge habagi wakal sit hadok pinaba aduga madugi wakal do laktana basu ngalling sida ge koi haija hoge maramdi masi amna democratic oiba process ni Manipur da democracy ma pangan kalan si hadna su makal gi media da punna tholaga punna miyam da address to bagi session sida saruk yadana isa gi campaign to oina saruk yaraga isa gi positive oiba points gari ge damak ta ingo da vote figure no gari ge damak ina kar matung da ina miyam ge damak kari to ge ge hana convince tauba isa na convinced or labor upon the common question face the media face of you aduga minya hangai bong sing sigi pa kom pipiu madu pibang makanda da yes adom miyam na pamba candidate sing manung darte miyam na thagat piya ba candidate sing manung da am oi hana miyam na decision do long na bagi khudong cha to miyam da pipi hatare so let's bring more clarity to the people to the electors to the electorate sabatare maroina miyam sida voters sing sida clarity mo prokeno to candidate jam punin miyam da clarity am lai tabi
chamamna ba amale hatar madu ke clarity to len ge haiba taragati aina ini individual candidate chala chala vote kom le taragati lai baduna dum pharbo ni dune to punna forum amada common question amada miyam gi issue da karamna makhoni handle to bage karamna pakum pi bage maduna that will determine akhoi gi apaba candidate se kanan oigeta gi hapse maduda khangba ngamna bagi kodong chaba se logo doribani aduna ngasi gi numit 2nd April 2024 asi yamna maruiba lakodriba numit singa sidana targa probably ngasi gi handak lakodriba lok sabha mikhal asi da manipur gi marai bak singa sigi numit sine lepani hana miyam yam chauna expect or money unfortunately outer gi lakhe da basimak da ham ta nuai da phongdok cheri koi candidate mari mak aduga candidate mari mak na lakpangam da bagi reason singa du yam authentic orambadi yai but still democracy da madu yam chauba blot amakhak haitare kali amakhak ne hana thamjage nevertheless leiriba manipur ki situation and pangtholiba mikhana se kadai phagu maru oibagi habigi matang sida koi khana nainanu gi tamakta koi lengbirgli ba yam maru oiba koi miyam sing habatare koi invite tawjaba invite sing outer manipur parliamentary constituency ki candidate mari mak lakpangam dabsi khitang oja sing ki opinion habatare yam kana hujiksi yam kan haibisu yad ba haitare akoi se amaga khana chen bagi situation hekta lakpa ya bal lana misunderstand to bia bagi position su lebni na adugi position su dum oja sing yang bigane khan bi but still outer manipur da sum makhli complications si adum chahi khuding hagadra election khuding adum leram dong mali ai oja mani de hojege oja mani kamai thambi bi ai koi gi candidate sing na pawa freely media da tholaga one from the wangang bangam da bagi situation am lakpas oh oja gi microphone si oh manak teler mana oja ngang buat hawi biar ni oja yar mani oja oh yar ya Ma'am punamak Machige chumba SKTV anu ba channel achuna chumba discourse sama haigadra discussion hai pare candidate singi maram da neinaba asi dal akbiri ba yang biri ba aduga yum da su adumba yang biri punamak po ahan bada aina nolok chari awje election la mai kidi election si khoi gi chida achauba irang ama turmoil ama crisis ama warlike situation sometimes we may call it as a war civilian masen manung da to war civilian masen da tarak to war hanadi adu makti nataba lamen to henba kuki terrorist mapanigi changakpa sing aduna maite da attack to ba aduga kuki micham di yabu budi nataba aduda amuk miteina madugumba narco terrorist sing aduda ngakthok na bidam ta defense tawba attacker na narco terrorist mapani changpa ki chilnau sing aduga su da yauba moi ke loktuna ba manipur thogai ba pamba adugumba kanglup asiga loktuna raga mitei de attack tawba mitei da kari dimam tawi haibidu chu leiba nataba adudagi numit tarani pani ki matungda me kitang tarani thoi orakpadigi honorable MLA matamdu da honorable oiramba hujikte aidi haining dre adu ma kuki jo mijo mar ge MLA ni haiba tara manipur ge MLA haigeta bani kuki ge MLA naga ge MLA mite ge MLA haiba ma leite adum pungoina haibi matungina moi tara sina mantri ani yauna ruling party ki taret yauna Manipur sarkar chi thajidre makana mantege oire aduna I want separate from the government of Manipur from the state of Manipur I see clear cut high here adu daide ngasi kugi adu da lakatori adu wahau to macham pi de be aroi ba hekta aduna phare patti ani ta haibe yade ba aduna aina discussion style che atai disu no sigi foundation for the last 11 months mayam se dum nainarga lebani na sigi basics amate mayam da leinare adu torabani adu degi manipur thugai ne bigi tawba po ma lakpa degi adegi de ku ki verses mitei haidana moigi adu ma 153A gi maralama tore herga to promote enmity between the communities tawraga lakhiba lanama oiraba separate administration tale haibi gi maming da boidu oiroidaba sumaina lakpachi gi manukta hatna sunaba mayam ama tawbunina kuki na maite hale maite no kuki hale yum mayam ama chosan pura tumme aduge du tawrada tawra aduge retaliation da Imphal sukhara adum cha app kole atopa community gi aduna chigam malai ba mayam se
masi marakte election to bese matang di chade chade bado pen da bado hai petang hairam be gwani matang chade to honingam de adubu ai gi da sa son ning thi jana leita banina ai na sa son leita ba khota ba nu chai be se party da nate ko party sarkar pai be to kanan oi be ye kanan oi be ye leiri ba system se asigi mayokta aran ma tor de ko loi ngang ne ba any party na palapsu aduna adugo meki system aduda governance tauba ngamdraba haitraba khangdraba yaudraba adugi oiba duna aikoi lalakta adugma laifam chapam leitriba macha masu school college tamam leitriba mi lising humpu henbana leitriba tanja chide election ni haidana macha du karaida ming changati ka khangdriba du de election ni na taubi sangpam thokte aduna kana gumana boycott and high boycott to the horen mathang phang the chai ge boycott achidi yamna phatta bapot ni aina yada bapot ni aduga phatta ba mi du da uchi kalak pai dam tu uchi yum mai tha ba chap mana bane adu di to honing de aina thamaga adu hoje election ji to da ya dar bani na ko yausin bataya an bata yausin le raga kana kanada karam ba mi da karam party de pini outer ge rom da hairaga kana lepe party da ani lepe National Party da Congress, aduga Regional Party da NPF, Nagaland da base ba, Manipur da masalay ba. Asigumba anichlepe atopa ani mana independent oire, community amata digi to maramdi uki gidi boycott na hai na te hai torga mi thagat pre, tongan ba lawo malay bedegi oirab sut leire. Ano hari ba mari sida akoi na karamba myoida karamba party da tawgani ana haibasi da mapung da Manipur se kaibe yate haibasi long live Manipur haiba party se kanano mioi si kanano haiba mai ko na khanba machangba adege ani chu outer gi dani adege ani chu bada madugi politically yang makan good statesmanship amu oigada bani good orator amu oigada bani adege well educated oigada bani adudegi witty argument da haising mo oigada bani aduga aikoi ge aine hai puthokcha ba yes communication skill legada bani okay aduna sigum mayam leiba mi singse masi congress kin oibra npf kin oibra adu independent ani no oibra adu manipur ka hin da na ba hon ba pamchi kana no oi haibisi khallaga outer gi dadi to chumi on inner okay yam phajabu afum singni communication skills leiba aduga leiba nungsiba idea of Manipur ki wakalon chien ba haibtare madu kanano haibasi khangdoga maduda mayamna vote pigadam namni madu khangdong na bagi ngasi yam chauba numiram khangni madu khangdong nuge damak haiba candidate mari INC ki Alfred Arthur NPF ki Timothy Zimic independent ki Dr Alison Abonmai amadi atop independent ki candidate S Khozon haiba candidate mari singasina makoi ki oiba idea sing idea of Manipur da makoi kari hari Manipur to issue sing hujik lari Manipur ki burning issue da makoi na kari khali haibna sing mo mayam sing asigi wafam sisira thamakan da miyam da clarity am lai duni okay candidate mari sing manung da kwaidi ki phajana Manipur maram da khangba Manipur ki maram da tarukada ba miyam godam tarukada man oini habagi kenosi idea mayam sing asi sida le hogada bane do bahari mari makse laktrabani na laktabase da miyam da madu ki khudongcha da amti lere ai mathang oja sona mani sulak sake oja sona mani aduna suma forum sida saruk yadabasi kana gi mangjabo miyam gi mangjabo gedori bra natraga candidate mari gi mangjabo gedori they may have big reasons best known to them sida lakta bagi kamai thambi avse ai ahamada SKTV amadi ma ki establishment pubiri puno makokuni puriba Sri Philip degi Jaya amadi rasnong thambam amadi ati executive body members puno mak ani koknunjeri lakpiri puno mus ani koknunjeri senior colleagues friend mayam libiri puno sene koknunjeri loina na malyam da tabiri puno kusen thodo khandu koknunjeri ngasi asigumba important events to be very frank and precise chahi humbo manga is mapan de leje India ki different parts so ai thok macha toru ge leje including prime minister presidents governor CM DGP mayang was outside the country a country ni pan the so leje asuk fadina such extravagant knowledgeable oi but this platform siga how kana umno lakpi de khot pa it is really saddened me ai punsi de ka hu yaro had it been some other place
or some other state, the whole se pokai the mayam punamak chelak the namasi sitam tang pangadi kadang tau jeradi when kari takpi doriba kari tambi doriba haibese masigumase para se chana pathapse ati te state kayam pajna mina masi akhoi gi yam na khudong chablawi akhoi di asuk phajigram mapam asuk phajigraba ngasi silliba kholiba it is something extraordinary masi lakbidaba haibese I really feel sorry whatever might be the reason aduna takpadi akhoi nuaite akhoi moide tajaningi rasna hai hidumaina moi kari to gudiri mokhoi ne kari lepak se bu thogai gudiri ra lepak se bu tinjen gudiri ra lepak Oza Suravani, santi por gudiri ra Mike Susmain onzen birum, Ozaron onzen birum. Yes. yaniko Yes. lepak se bu thogai bi gudiri ra lepak se bu tin gudiri ra toriba group si mayok ta kari ta gudiri lepak se Manipur haiba se 35 communities pull laminar ba cohesively, closely, peacefully, nungain lepak macet tagade torpa se moi outed kia koi friends and honorable members orikudre punamak moi lakpiram nil mokoi dia ta ba khot pa se koi jam tajaning mani manam ne mokoi na koi state se na tangkhai me moina mu lit ta gudarme aduna akoi na nuai ta ba se amuk amata natan ani ta na pulpuna lak ta ba se there is a rise of reasonable doubt. Anyway, we are missing you. No member Kananoma, whosoever might be you are elected, you are going to be the MP of Manipur. After Inar Walite, you cannot be the MP of the other foreign country. So we are missing you, and we expected with a very high hope that you would be available. Your valuable suggestions and advice, we really wanted to pay attention to you, but fortunately, we are missing you. Manipur dengan si thoi be irang former chairman Human Rights Commission ge sagnare myoy khaidam mani sap na takpi khre let me not repeat Manipur se machet tahan bache sungta tahan basunga yar whatever might be the attempt by the Chin Cookie Joe terrorists we are not bothered it if they are not peaceful in Manipur they should live from Manipur but we consider them they are our friends they are our brothers but those people 1840-41 ki matung de lai ba punamak non indigenous punamak lai punamak machet ta hannaba Manipur de torbes masid we shall not allow it to split into pieces by any cost till our last drop of blood adun lai ba parliamentary election siga akoi thagat ka ba mioi akoi na pamba thabak tagudu ba mi Manipur gi tamak integrity ngak pungamba sagai kunthra manga da kunt ama yadaw dir kesu kai de kunthra mani de koi punna leminari akoi de mokoi bi indok pane te mokoi ne kubi indok pane adus kanano haiba the foreigners ne akoi gi immigrants illegal immigrants lag akoi bi indhoka mokoi na seng mani na hai na claim tori mas angak pane anyway moi ne khanji bada koi mad la le koi hire roy moi ni chummen tor bane let the government of India let this parliament ge koi elections parliamentary elections let it prove that who is right and who is wrong akoi appeal haibu any member of parliament orkadoriba mioy sing mokoi contribution mokoi service and what is their policy program for integrity of Manipur machini kwaidi luba haiba we are very clear if I am wrong I shall not ask to pardon me government of India ki attitude se katang khainagum tawi awana da taba khotpa siba khotpa tawring tanja da lauja daba some news ta taba the honorable prime minister home minister ko campaign to ko lakani I do not know what will be consequences? Let there might be some raising slogan, pami pamde torobusujai, taudubusujai. But we want peace. Let the India also be in peaceful. But if the government of India thinks that Manipur is totally that let it isolate hybrid, the government of India, you are absolutely wrong. We are an Indian out and out. We want to be an Indian, but we want the equality. We want the peaceful, and we want the equal justice should be meted out. Maramadana ko yam sang na haijer roy akoi tajaning mani lakadir mani manga duidi we hope inergi mayam se lakchagani makoi de ko blessing se lojige and we will also in return will bless them who will do it well let him be elected let him represent the Manipur haiba simtangai thamjage yam harauji SKTV we are from my side I really bow my head to you it is an excellent arrangement akoi mina gyanta daba asiguma function sigabu lakpidri bol lagningdra musingsa I really wonder what will be the fate of the Manipur I be something thank you SKTV once again okay yam phaja wapam ne point amaka yam na
fazaba wapam oza sana mani thambi matamda when we say Manipur koina Manipur haibi matamda Manipur is not only about inner Manipur parliamentary constituency it is also about outer Manipur parliamentary constituency ani se pulagane Manipur sadu se Manipur ki apunba handaki chahi ki January ki tang amada phongkhiba electoral road ki matungina Manipur ki apunba voter masing asi hauji leibasi 20,000 ga khara hiena leiba habtare 20 lakh kitang hen ba 20 lakhs ka 20,000 habtare si khangni si ki manung sida koi 10 lakhs ka kitang hen ba habtare 10 lakh 36,000 muksi koi ki ching ki outer Manipur parliamentary constituency da leiduini aru outer Manipur parliamentary constituency hab matam sida koi tampak ki mayam na tampak hainari ba maruina koi ki thokbalom thangba saruki koi ki parliamentary constituency asigi sarukita koi assembly segment assembly ki constituency taret ama yauri jiribam yaurga nipan hari nipan sidigi miyam na su matam sang na koi si botha da bdi yarga lep yadi habi issue na sing mayam le rebani hari ba issue sing asita hari ba candidate sing asina kari fill tawi kari to bigaduri hari ba miyam sing ki damakta habi sing mayam ga se thamhau bu yabang ngasigi no ni aduga koi ki democracy amada largest democracy ni hai ni koi one of the largest democracy one of the largest democracy ni malim gi masigi manung da sumaina democratic oiba mongi function amada candidates sing asina laga miyam da IC ni IC tawduri IC khali haiba thambangam da ba lak ta haiba si yam chauna koi miyam gi na democracy asigi defeat had this is defeat of democracy in outer Manipur parliamentary constituency masan dum takchare matang sei oja sar chanda da lakcha matam da oja sar inner outer anima yam maru oiba constituency ngakani parliamentary constituency Lok Sabha ki seat ani leibana myam haina basida aduna suma makhal ki forum da saruk yadabasi yadabagi maram makhoi leijaba taragasu yabiram taragadi makhoi oiba mayam do khoi moina hainingba mayam su miyam na khangbagi tanja du phanggadabne adubu madugi phangdabagi nungaitaba amadi lere aduna sireti yauriba khoi gi maruina ngasagi haijekhiba 10 lakhs 36,000 musiki manungda 2.5 lakhs ti ngasai hariba assembly constituency nipan sidagi maitei amadi maitei pangala ching tongan tongan ba musing yauri have not only naga kuki khakti na tri have ta aduna hari mayam sing asina su candidate sing asiti so gedana expect tor ngani yeng dana ngai dana moina kari har ka de khalangoni adu ngasi di miyam du madu have ta yam na makhoi da nungai ta ba ma phawhan bi re have ta aduna kamai thambi be outer Manipur haga khoina ching khatagi chingi scheduled tribe ki voter khatagi oina khallabra ko ye candidate sing nasu adu kang sagi non scheduled tribe oiriba 2.5 lakhs ki damakta di thoina khandar ba habi ofam amsu like mai tami be hagasari akoi asigi kano sida thoram sida manungda phamdana tabiriba yengbiriba loinana mapanda channel da yengbiriba punamak aduga loinana akoi gi dai da lengsin biriba egi marup mapang punamak aina hoji haijening basi ngasigi thoramse yamna asa tawna maramdi outer Manipur gi parliamentary constituency gi candidate ne na chongthok pira iba mayam se masibu yamna ବ୍ୟବହାର tawjai aduga makoi gi matik magun makoi na ngang thorakpa makoi na piba wakhan makoi gi feelings aduga loinana mioi base akoi dimension amakhakta da akoi na mai khaktang yengaga TV gi channel da kalida ubudu nataba physically akoi na uza kitang unadana khonadana ngaklang handshake ka uza sir mic kitang na san tawba khotpa mayam se masi phangani haina idi taseng na halada laksabani moina ngangba khotpa adagi mo kanona rajna akoi hangba khotpa kadoba style mayam ka tu akoi sum kai kuma matamda nungsibidana sum afam khara ngangu kholu TV channel daga haiba sida makhoi na ngangi ba potu uraga tara kan direct oina tara kan da akoi da khajitang knowledge kaitang phanggadra natra enlighten kaitang tawbak yagadra na khanjabani adubu yamna nungai taba amma kha haib tare laibak thibadi kaliguma thaba amma chatken tawba tamda khudong thiba thokpadagi laktabasu yai intentionally laktabasu yai kanaguma gi thawin chindagi laktabasu yai madu any oiningba wala sanu ngasigi laktabase aikoi da laibak thiba amaldi oi aduga moibu yengningba mapalagi latraman de yengningba punamakki suningba kairangmani aigumna adu kwaidagi ahanba impression da aina ujabadi aikoi gi Manipur se karino mi su kaiba dongna toba lam su kaiba dongna toba aikoi masen ji khutsi samnaba ya da badong toba any amana awang da chakhaldi amana makhala chatkani amana no adi amana kapkani amana kapadi aina no kani haba sikumbagi
atmosphere man lei ba si da akoi gi nongmei kapna bom kapna to ba santi thuai ba di na ta ba akoi manungi oi ba masak se masida kairak pa santi sine na khwai di nuai jada ba se mase ai ngasi feel tau ji aduna akoi se amatani haraga kadai da oi ri ba no adagi amana free and fair election sibu sigum ba mapam jida lakani soina la ani haram hairi ba maru mapang sing jina lakning da na ngasi lakhi da ba gak se masi free and fair oi ba gi khudam la hai ba se hangje ninge aduna akoi na silni ba langli ba kambu na ning ba kai ba si na kai ba de akoi ta jagi na khalli ba kambu ne na ning ba kai ba se masi toi aduna aina haje ning ba di akoi outer Manipur ki importance asiga inner Manipur ki importance asiga ani se changdam na yeng pa matam da ani maki kendra ani maki value sab manai tawu akoi na outer Manipur yeng ma miyeng sin geopolitics ta kali no haiba ma singi lam siga tampa ki lam siga valley ki siga yeng na matam da valley sina communication kari akoi road kam loina mak phaba oiraga su jingina adugum bagi fatta ba khudong cha da mayam se masigi mahut sillaga mute oina na karak kani hariba haibadi hariba sigi mi sak amatani assembly dadi moi kun ga dorimni aduga sidadi amagatang ka dori se sinam mayam si tawdori se da asai hariba kendra du habuntra Manipur ki total akoi ki geographical area sigi saruk sama thopogi marphuni thoe haibadi 82% se sidi sing na leiba moi ki saruk ne na leiba sida madugi represent tawdori ba loina na akoi valley gi assembly constituency nipan se masisu yaura kan di tam amasung sing animaki leader ama oina lusing mamo oina lega dori ba se masina ko yamna maru oi aduga akoi gi inner Manipur gi kangbu akoi gi candidate oi di ba sing sidi hoi akoi gi marak sidai da sing gi sinau sing mayam khunda le ta ba aduna amani adubu akoi gi sidai da maru oina maitai gi population maitai pangan yauraga aduga nan Manipuri sing ma pani lak pa khara yawani sina leijabani aduga importance ase kam yam toge da akoi gi Manipur gi saktam hingmin na ba aduga punjin na bada akoi gi outer Manipur gi kar iba aduga kabi ga dori ba MP oira ka dori ba singsi value si yam lei na khanje aina mangi khaitang akoi gi hogi bagi khaitang ningsing jara kan akoi outer Manipur ka gi ba se akoi na hojik mayam na hariba naga hariba kanglup se naga sida masing yam khre hariba masing bayam sida to tell kano dadi akoi gi scheduled tribe ki list di list kuncha mani khak le ga su club tora kan da kuncha mapan ne ba le se akoi tampa ki maitai pangan yaw da bani ko kuncha mapan se di da masai da ka gi ba se akoi yana hambada outer da tori se oza ri sang yam phau gi oza ri sang outer da ka gi bani oza suisa na Manipur bu yam nungsiba maitai sing yam nungsiba adagi akomba dadi magi penja da ba kai dukni magi political change ama toruk na magi mi eng ama satkiba adugumba adagi akoi gi oza rang akoi yang maso hariba si nataba hoji su hingna ta mari na ka gi ba oza maijilung kamson hariba sin naga group tagi ka gi ba sida atei su khara walam bi ko adagi uki kanglup tagi ka gi ba mayam ma hariba koi outer Manipur represent to ka gi MP sing che masin ngasi ba hogi karak pa sida kali tau gi ba karam hain tau gi ba aduga siba ba Manipur gi lei ba koi integrity aduga koi gi lei ba koi gi kanu sida kai ba ho samjin na ba ngam ni kai ba koi pulla le min na ba ngam ge ga ba se sida lakadori ba MP sing koi na khangadori ba se makhoi na mayam sigi soiram ba ngamam ba natraga pharam ba pulla mak to follow to ba natraga koi करीगुम्बा अनौबा चैप्टर खरा अमु हांगदोकपा याबा करी लेगे गाइसिगी आशा से कोइदि थमजैयाबा अदुना होरेन गसिगी आयुकी सेशन सिदि मरुइना आउटर Manipur ने आउटर Manipur रिफ्लेक्ट तौजबली मसैदा याम नुंगाइतबा अमना आउटर Manipur गी लेदिबा सिदा अकोइ भेल्दी गी केन निपान यावबसे मसिगी केन सिंगि बाराइबक्सि क्यामु यामना थीबगे हाइबदा कारिबा सिंगिना बोट मतमददि हाइदिबा केन से निंगसिंगेबा aduga bole ka ba matung da gidi amu han la khidre yumbi ma wu yung ba udre sambanam khabi ram su udre kari gumam ta udaba adagi MP gi local area development fund karor kano mangara kano tori su kari to gi su khangde kana torom ba yai torom da yai adubo election chine da yam pendre bana hari ba ken nipan jene tori di
vote thadabadi yaraga vote thar aikogi lepadi yadabase masi democratic right mioi bagi citizen amagi adhikar do mang base masi chumde haibase yam kanna chahi kaya se torok matamda ngasi bawda delimitation gi toba yadaba khotabagi leidi situation asina compel tawdna ngasi bawba ningba gairi adubu vote piri maya da di kari gumta pija daba aduga mi gi humai humoina sum humai humanba kayam kuina sada thakna humai humga da masai siar yaudana ado ngasi maitei singna aina maitei ai na wa bigno voter sing ayam maitei ni maitei pangan ga loina na hairi singna asuk sang basi hawra pate ngasi bawda sacrifice tawdran lai base songning sing bidana hek ka gi badagi nong babu masak uda base ai na sum yeng jam matamda ai di uba phangde ba ko kanaguma khara nong phadok lambi chatpadaga pothara ngadra cha thamgadra madudi kangre aduna politically kali to biba yage se adagi Raj Sabha da ka gi ba Lok Sabha da ka gi ba mayam leidi ko se aduna outer Manipur gi leidi ba lusing ba sing sina aibadi maruena singi lusing ba sing haina le koi sing ai di tapak so sing ni adu ba koina sing manung sei da mai da khaitang kutpa koi phuri thungi bai kutpa do adu gi tapak le khan ba si chumdam ja ni koi loimak sing ni adu bo haina bai matungina Right. masidai da koi se miyut oi bigi do ka mu sing sina khaitang nung si bi ba aduga ai koi na ngasi lak te du to de halis dei koi se Manipur ki integrity ki question arise to mudamda uki gi leidi ba maru pang si naw sing jira candidate thagat ta base simasu arthamani aduga candidate thagat to vote phau di pini hai base sisu is right phai sisu lai ba phawamani aduga somdana candidate boido sing sina sidanga si lak di se kali gumba pot khara boida kudong thiba khara ai di moida maran to jate si yam nungai ta ba amani Laning lakya da ba hatta thagat chari me Okay, laning da lakpa ya da ba situation khara makoi da soidna leer mani keno da makoi na har kuma tam da koi laning mani adu lakpa ya da ba condition khara leer hai basina adu miyam nasu madu khara understand to bi ba adu bu live wafam di koi gi even handa ki irangi matam se da koi Manipur gi da leri ba maru na valley da based over media singa se maitai media gan brand da rin tar we are being branded as maitai media adu bu ngasi bhaw da valley da leri ba media singa se na jam kana hona da Manipur gi apun bagi saktam se Manipur ki mapanda yona ba Manipur miyam da hen mamuta na khangna ba dum hona dun lai have tare even madu gi am chaw ba classic example amani ngasi su silisida inner khatta gi to bona ta da outer inner ani waki mihut sing kauraga makhoi na Manipur gi da makta kari to duri have gi opinions ji launab gi da makta sinjari ba program ne hasar democracy am da suma makhal gi event sing asi yamna mathau tai India gu ma democracy am da suma makhal gi debate discussion to da bana maram oraga miyam se confusion amada मासे वोट थादन हरी है बसे याम चावना मियाम खंडर वाफम नि मधुगी अदुम मखल की हर्डल मयाम से तमना थुगाई नबा प्रोबेबली इंडिया के तै मफम सिंग सु तोरम बयाय मणिपुर दा लेरिबा मीडिया सिंग असेना चाही खुदिंगी अदुम होना दु लाई मधुगी मनुंग चनंग असि होनर बि हासारे अदुना मणिपुर से अपुन बा यूनाइटेड मणिपुर अम खगनी मसे हिल्स वैली हाइबा म लेते ओनली पार्लियामेंट्री कॉन्स्टिट्यूएंसी दुदी कोई असेंबली के सु हुमफु लेरि सिनी कोई मिसिंग की मतुना खाइदोरक बने रमाय तौदना parliamentary constituency asisu missing gi matungina chawrauna 10 lakhs ki voters ki chang se da hujik se khaido ga leiri ni parliamentary constituency ani maki oina koina ngasi gi suma makhal gi media gi discussion gi program ma sinjam na tare so all these candidates outer gi candidate tholai ba mayam singa se they will be very happy national media ma ga interview to matam da national media ma da wari sa matam da they will be very very happy but Manipur gi media ma na particularly valley the based over media amana question tawgani wang tawgani have matamda makoi masana pakum pining bataraga su makoi the pi dana ba force kara leirabra have gi nungai tabam dum lei hetare and this is very unfortunate for every one of us Manipuri kodi maki yamna laibak thiba wafam ong hetare aduna media is Manipur ki media se Manipur media always trying to link both hills and valley ngasi su honari adubu Manipur hai matam dari oni valley khaktagi sum inthok pagi mong ma ngasi su dum tari hai tare kamai thambe oja movie media gi matang lak prin oja media question se thamjare hai okay oja mic changta volume increase to okay oh thank you Raj yeng biri ba khodi mak pusu ha makta da kai kuno uchari ta seng badi election lep kani haidina di nomination file doroba scrutiny su loroba democracy di kari no hai base kaya kupna khangdaba dawna tawba amakak
koina outer Manipur parliamentary constituency ki mirep singjit ubu phang ta sengbati democracy da media se khwaidi ki maru oiba platform amani candidate singduna assembly constituency kunipan haibatare outer gi si thungna kedong da chatpanga moi maramdi area yam pak chawbanina sidaida ekhoi media na makhoi gi election campaign gi asoba platform ama piribane sigi yam laiba example ama ai haijaba tarabadi raj masamangna atopa media house amda lai biringai da wangkai assembly constituency gi candidate ani kauraga debate tongna hanbada candidate ama fajara mai ba ki bedu candidate na thagal ayo matungda noina kahan bi bani haidana mardi debate to the miyam do not targa moi personality aduga ate ekhoi ne khangning ba mayam do adu mayam do khangmang am howe ana ekhoi democracy da yam maru ori se no your candidate I say ekhoi citizens sing ori ba khoi voters sing di right ne candidate am kari tawri ge se khoi khangna na ba hona se khoi thong ne makhoi na khoi election office ta haiba tare khoi gi RO gi office ta affidavit pi ba da yari ba masak tu nataba madu da yari di moi gi personal belongings kara educational qualification kara adu khaktane ba adu ga magi masag yaw jari ba masak to adu di ekhoi ubungam deba mai affidavit tu yaw deba adu ekhoi na pamidi maga makhoi ga interaction tongnaraga makhoi gi personality se khoi khanga doine ba maram di ekhoi gi mathang gi sahi manga gi future ji moina pur sar ki dori ekhoi na hoji urisi ngahak ngahak ki potu kaktu uboyani moina pudusi ekhoi gi education ekhoi gi health sector gi adegi ekhoi gi communication gi transportation gi development gi loina maksi moina pairaga sahi manga ja ekhoi gi mahut silaga parliament da wanga ngodoini ekhoi gi debate to biru doine ekhoi na pami do man ada hai biru doine adugu mamidu matik chaba ekhoi na pama midu oibra oidabra haibigi changying tongnaraba platform sida laaga wangang bang ngamjadriba masida thengna ningdrse factor ani khakti lai adu ai sida di open platform ni ai haidi haijar roi factor ani khak lai factor ani di manung da amawdi rajna haipet kangthok bigre adu amani atopana atopa factor amani ani duna maram marga moi laktamani natraga di moi aham makta da ai numitu di sangoi hai ai lapunga moi hai haina haibom to natraga na matam kitang waling da ai noi ge program do yaw ngam moi dore je haibom to e last minute moi mari maksa manana lakpangam da bai se mari maksa manana chin mo ro moi mai maram du na ne ba chin bo di mai la nai le ngani ko election campaign ina adu moi ne mi gi mem da khom de gi di sida khom ba sina khwai de gi hena moi da kana gani hai su di moi khangwa ngam phat ba su ma le adu ngam ga su ki bi de gi na tra ga ngam de ba di gi lak ta hai tare ko adu na ekhoi na haijening ba di election ai si India ki oina hai tare ko India da lai robani na jahi manga khoding ki pangthok te baya da bani election pangthok pasida ekhoi na karamba mihutpu kamdona election ekhoi na thada ga dege bo thada ga dege hese si ekhoi citizens sing voters sing china yam kumna khangwan nai na bam changi bo sigi po si ekhoi yam wale si wa pasina ke doge da khoi na election ja hene sigum ganda kana go ma singna paisa pira ba khuram ma ba natra ka kari no factor mayam ma da aikoina maram morga vote thadagi ta sengbati elections de koina khudong chaba logodorisi hauji khokji paliba government hauji ti center si government indian pale sigi government je khoi pami bra pam da bra sigi soi sama si sum makhata na pami hergati indian support ba indian mer to khoi vote bi batare ari mogi sarkar je khoi pam re hergati sigi against lakba maduna sarkar paiba ngamni natra ngamoy wanate maduda khoi vote piraga ekhoi noi lengak se pam da ut ka doine adigi leadership sin bagi tanja je khoi phang doine hau gi bade ex ko bom da khoi leader in jakre adu hadak sima amusu thole ma amusu bole tore adu gi ma si pam mi bra pam da bra hai mani sing khoi to doine ana democracy da vote pi dragati complaint to bagi right for laiti hai ne maram ni kana da aina vote pi draba aina vote saru ya dragati aina maduna torko thabak du khoi pami natraga pamde si ai piroi hairoi dong na democracy de yori ne ba aduna ai khoina pamjabadi candidate sing se lakpiraga miyam ga interact tong na biraga makhoina pamaduna kari no miyam na pamana kari no moina hairi do khoi satisfy oibra oidabra haibagi tancha do lobang amjada ba lobang amhauda ba se it is very sorry for them makhoida khwaidigi chawba khudong thibani adu kaubiroi da ba mana khoi vote le pa yajadraga su khoi gi
outer Manipur parliamentary constituency chaliba voters here akhoi maitei amasung maitei pangal je 2,50,000 mun around adai dune voter lising tara lebada 2,50,000 ai se yam maru ba deciding factor ama soidin oigada bane ana deciding factor oigada voters sing duna candidate tu bo masak phoba khangbangam jadragadi kamdong vote thada ka dori no hoido moi su badu khangbi ba ma change aduna in future ngasi gi ona lakpidraga su sigumba program ama kana gomani sinbiragadi share to biraga moi gi views adigi moi gi opinion adigi moi na tongningi ba hainingi ba mayam miyam ga tana tikna ba tawbiraga makhoi gi vote ki campaign gi platform moi view aduga miyam na su maduda aikoina yamna democratic oina khoi gi kanglup nai bagi pot na tabada aikoina pamana sine noina pamana sine noina singam gadra ngamoidra haido khoi pangai haibana taba singarang nan video ama share tore khoi madu election matam de phagi dawna ba ganone khoi matei mana hai tare ko nawno lohong pani hek lohong lo kanda nang car lebi nei lebi dre foreign tour pubi nei pubi dre sana sabi nei sabi dre nang pakhang wange de pai hai hojem to bidre election manifesto de do hai phagi ni ko election manifesto hai bus de whatever ko na hai ge do loi tawni hai ban te bo adu ai khoi na hojik wari sana horaga personal guarantee ma khoi lobo ya bai tanja do hojik phangada boni adu phangandre adu suma phanganda ba se matungda tawhan janing de masi lahan janingi hairga ai a be round simadi ai shada Okay, thank you so much. Ai uza thanabi zulak uza thanabi democracy, parliamentary form of democracy chatpa ko gi leba ka mani madu gi saru ka mona ko sei manga khuding lakpa parliamentary gi election habitare maduni pangtok tuise hoi manipur da parliamentary gi constituency ani khak le jabani inner and outer unfortunately outer gi candidate sing am tanga gi forum sida laktre aru targati sum makal gi democracy amada and outer Manipur na inner Manipur sai uzan su thumbi ba outer the as many as 28 assembly constituencies le rini aduna kunipan mak amukta da chalaga maduta leiba electorate mayam ga wari sana ba se candidate khudi mak chu am chauba khudong chad bam khang hai tare adu hujikti information technologies sakhulak number mo raga hujik ngasi ma khoi pangthok sari ba from si tungan ba digital platforms sing da chali ban hai tare and primarily SKTV'S su ko gi digital media ama we number we OTT platform ama kan have tare Manipur ahan ba OTT platform aduna tang ani sida haiding ngasi gi no mera sida suma makal gi discussion ama pangthok ka dore have matam da not only Manipur da laiba Manipuri macha sing makoi khang natana India ge tongan bus state sing da lairi ba sing and Indian dilair dana maleng gi mapam khuding da lairi ba Manipur macha sing sina yamna expect to have tare ngasi sida kanom di khang dore ko haidana deciding factor mo oidore haidana adu basigi no message sino quite unfortunate day ama outer Manipur parliamentary constituency ki oidore aduna what kind of democracy is this akuna democracy ama apaba democracy ma sagana bohona bada media na thodang zu lobi re adu candidates na makoi they fail to take part ku democracy sibu apaba democracy ma sengmona bohona basida process da saru ya bangam da basida kamai thambi ni ja Thank you, Ras. Viewers, Punamikai Kunizari. India si magi democratic institution di leba. Aduga democratic politics later. India problems eduni. Ngalingai deki democratic institutions later. Sida institution manung sida democratic politics si taunu na ba progressive ba direction na lak badagi atheng bada dumai torom bado angan bada mong thugai bai tar. Koi atheng bada thugai bai tar. Aduna democracy ki magi ranking da koi India si uji Myanmar gumba Pakistan gumba degi even military lebang apalam jingi makadle ya means yadre mapandia manba manung da di sweadraba mram di democracy da di magi freedom and equality si yamarueba auda ngasi ji laktri ji maram ji kari gino hargadi ngasai gi chatkanu haralore chatkanu haiba ji chinna haiba nataba chatragadi nongmai yorkadeba thamningi di democracy chatpalebakta le vote le pige di nongmai chugi ki bidaptar nongmai ki raba thang ki raba adagi di khulai ki raba adu di vote le pathopi raktaba maram di so long as madu me amdu ki ringai moi compromise always toraga moi ki interest to work to buduna praja ki interest to dev aduna democracy ngallinge di smaya meba democracy ruled by the words, not by the swords. Democracy is ruled by the discussion and the argument. Argument is the I can argument on the Nanga Chumi, Ina Chumi, I never never. Hung never never. Discussion is the
magi right direction to pi bane ba adugi room du leiba lengak tu bokoina democracy kawi in hai bane ba aduga bullet na dinate ba but ngasi ji adum hojik sungai khara phajana ngang ba sakpa khara mari leina chumna puthokami threaten dawni nomai utni phuni lamhelagana kapakani bom langjalamgani adu sum kiradi we can't bring the real sense of the democracy ka Right. democracy purok bang amaroi aduna khara kathok tare bullet ka khara ki bidap tare nung thang ten khara ki bidap tare aduna tragadi election thokpi rakanu maramdi adu ki ringai da moigi interest ta ki bani na compromise tokanda prajada kaim sokte aduna aigi mota ding asi laktri se kadu laktri no hai si irai lai ba pot mani bot hauda ngairi mifam ani hum tawbada nomei kapsin ba khotpa dum tawgre aduda dum khange indication je control je nomei na tawge akhoina pam adu noi taw haibani hoji singda magi free and fear sulei leini thajade hanage dumaina wana ga chappaga namba yadaba batam ji namba yaroi kana phajala thamba dongna loi torok bazu yari kwa aduna free and fear leitaba adagidi nongmaina adagi kihan khanglaga election tawbordi id election tawdrasu yai maramdi that is the dictatorship ko dictatorship pamagadi adumai tawbiro aduga hoji leiba system simakti mana democratic institution ina akoi democratic politics leiba phai inkhali india gi hoji leiba context se akoi raju ngai re mayam sum yeng bi oboko akoi gi media gi freedom ji sigi ranking da khoi ja mamai leire media ki ranking da mamai leraga di 4 pillars of the government hari basi makhori melaga di democracy ju leitre na khalle bako aduna thamjaning si akhoi gi democratic institution ina democratic politics tawna na bagi damak ta khoi vote lepini citizen hai basi vote hada duga tax ti duga neba aduna even si gi ngasi gi modern trend si di citizen is if he has not any interaction reaction with the governments he is not the real sense of citizenry neba aduna mashi sumaina sum tawbunga masing je khoina kira sum hallaga di akhoi compromise sum tawdun le di more than 50 years se na khoi compromise tawr lak pase masida akhoi na khangada base vote pb reiba praja do aduda akhoi na kari values piri si de because politics says it is process which can distribute all the values even they have never but distribution of the values do it should be for the people never praja gi never ada praja gi yenga tawida ba any smaina kian khangan ma matamda adagi di kainom har ga to na ba sum tong na ba tar ga di praja da mang pagi sang ji sahi yam me ba aduna masi gu ma yam ji thengai bam change thengai ba du ngama kan da khoi aseng ba democracy por kane khale ani subana mu agenda mana mu kari gum sida laga wari utai saw matamda mai gi hidden agenda leina badu yam hena disclose tawdena bagi haibra adu ju singna ningai lei adu makti waram dong mande kai gi noida horen mana nainarak pai si raj ne horen query to godu myam jingsi any party dugi ideology party dugi magi attitude adagi views ideas adai ma masama ki commitment adai party ki principle adai magi kari way for look what ka oi hangadu ni dana aduda manifesto da he hobuga manifesto da manipur dagi tongan leina bagi pod ma yauraga di how he can present the magi his opinion and his aspiration that's the point ka adu su leram bai but adu magna di mande ai di live trend sida ngalingai dagi ngarang meeting ani gumba tawbada dum noima khodam thokramni na chatkanu haiba leramani dengan saya koi panelist merk tagi habiba se yang masuk saja lisang kaising hairo se nagawar su manipur gi apunba idea of manipur the moi contribution je it's very notable ka ado akoi tungda lakada basing su asa tok belejei adu ang sai habiba maitei lak ani makhai meya lerisi magumba mi singji pitribida leite there is no such people in the world who are having right to cast the vote, but they didn't get the right to candidature. Vote hada badi yai, ai bhole padi yade have a misi pitri with the maitei natan lative. But we sacrificed this so long time, you know, for the sake of them.
मोगी कथोक्तन लाइबा लाख अनि मखाई मी सिंदो ngasi di yengnam gane ba kari हाइगे करी तौबीरकदगे अदगी मोइना पामने करी नोगाई सी मोइ इंटरेस्ट का जे मांगलम ने बट डिसाइडिंग फैक्टर दी मोइ ने बको अदुना थमजनिंग मसी आइगी मोतदी हौजिके दुमाइना किहनबा खंगनबा तौरगा लामदबा ओइरमने खली अदुगी नत्रगदी लामदों माली मरमदी कैंडिडेट लोइनबा कॉम्पिटेंट हुए सिंगी कैंडिडेट मरी दे आर वेरी मच कॉम्पिटेंट का अदगी दी अखोइगी तंपाकिसु कियन खंगनबा दुम याम यारोंगनी अदुरसु लागतौदी माली नकपनिनको अदगी सेकंड सेशन किसिदा अदि ngangjeriba mayam sisu panelist oigera adigi public meeting da ngang boigera kihenbam adum yarongani khara makok chak pa khoi gumna dum thok pangang ngang boko nongmadi leigidre dum harak pasu yai na thamjage thank you very much. Okay, thank you so much Oja Dhanvir mathang sei rohan lak rohan handaki haying di completely thatra ma thoi parani and next ki date uhum lakum matam da mu chahim phare haibagi wapam yoktuni adubu ngasigi tha tara helakpa tara ma thoi phabagi tangkak manung sida lakpi election sin maram oiraga mioi kayamna di handaki lok sabha election ki matam se kitang matam chade mamang da irang leiba matam da tonga tonga ba state khara da chahi ama defer torga election pangthoki ba dum yawi manipur ki se dum pangthok bi yabani haibani adubu unfortunately handak se pulap dum manipur ki irang si lotion na mekhal se dum tawdore yaning da ba khoi vote sumbi biroi na targa sungaw yawro heba ko imai ben mayamma na targa relief kem dale mayam hojik mogi voice su langnari hebtare adubu amid this sigi cherak sida hoi irang lei na khoi mekhal pangthok pa targa su handak irang se na mar moiraga yes this time handak election sida di handak lok sabha election se na mar moiraga lakadori ba assembly ki election sing and atopa lok sabha gi mekhal mayam se the trend setter madi oidore handak issue based oiba taseng ba democratic oiba election am oidore na miyamna yamna hopeful orum na hebtare but ngasigi session si urum matamda after gi amata lakpangam daba maybe because of different reasons masina maram oiraga naha mayam amasu arga miyam gasu contact onari ba koi rohan ne hetare kari feel to be si sina maram oiga voter singda miyam da karamba impression pigane na khanbi ai hanu maktada SKTV bu ai kokno na khurum jari ngasi ahan mayam rakta ngang oina smaina hapchen birek pase documentic youth ki voice very important youth ki voice very important that is ai smaina dum very straightforward thamjage manipur gi hojik khwai dagi ikai khumna bada matik charaba phamda leibiri honorable CM si ma gi su tongan ba party gi side gi thingak babu oiro tauganu nganganu khotkanu adugi chairak sida hantak ikui dana darachna interview low bududa mazu from the core of his heart ma khumya ba magi as a manipur nuksijaba mete nuksijaba no khume darasu phachana dum hangi ado aina ngasi sum chingnajaba reason ja kaigumba ngasi darachna ga outer candidate myam se leram kan da okay yam nungai jai ngasi lakpi ba do kaigumba akoina isamang na MP kabir kanda manipur thugai bagi matang de any agenda yaura agadi adom support tobigada tobiroidra gaina ga hangjiluradi hauren je haugal chana bai phibam ama leibai mong ama layak tubagi mami zu male aduna su laktawa male a very big $1 million question hojik ai youth amoin aingon da phau baje handak ki sidi khoi chumnagi election hanagi khupi number election da natte manipur si kai gadra kai roidra manipur sigi tungi marai bakse kamaina lep sige haiba dugumba yam luba tanja maneba sida manipur kaiba haise tampak manung de kai roi hojik chinga tamga gi pochin yam sensitive oina leise aduda chingi ne na thokpire iba for any reasons party bo oiro individual bo oiro moina harau lakpira kanda yes we stand for the territorial integrity of manipur na haiba ngamoi de bagi reason si kari lege moina laktri si haise ngonda yam chawba question ama hange moi lep kaduri ba candidate si tok thok khradana akogi iramdam sigi honorable CM bauba ajek akogi yamaraj na interview piba matamda from his core of his heart question and answer tawdana mayam loi viral chatkre mayam loi ure but ngasi laktabasidi akogi kenoda thamoida yamna achoba question ama hange especially hajiki ngasai akogi sir singna panbigi ba akogi outer da chingiba kay hani koi kendra nipan sigi ko like 2.5 lakhs muk leiba population sida karino khoi jalaiba sigi marai bakse kamaina leptoino or else ngasigi keno sida discussion khoi panel discussion sida laktobasina maram morakanda akoina
ꯍꯧꯖꯤꯛ ꯀꯦꯟꯗ꯭ꯔ ꯅꯤꯄꯥꯟꯁꯤ ꯑꯩꯈꯣꯏ ꯏꯂꯦꯛꯁꯟ ꯀꯩꯝ ꯌꯥꯎꯕꯤꯔꯨꯅꯨ ꯃꯣꯏ ꯂꯥꯛꯇ꯭ꯔꯤꯁꯦ ꯀꯩꯅꯣꯝ ꯂꯩꯔꯦꯅ ꯑꯩꯈꯣꯏ ꯒ꯭ꯔꯤꯟ ꯁꯤꯒꯅꯦꯜ ꯄꯤꯕ ꯌꯥꯔꯕ꯭ꯔꯥ ꯁꯤ ꯃꯌꯥꯝꯗ ꯍꯥꯏꯗꯤ ꯀ꯭ꯋꯦꯁꯟ ꯑꯣꯏꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯪꯖꯒꯦꯕ ꯑꯗꯨꯅ ꯍꯟꯗꯛꯀꯤꯁꯤꯗꯤ ꯗꯥꯔꯥꯖ ꯑꯩꯒꯤ ꯀꯩꯅꯣꯗꯗꯤ ꯃꯤꯠꯌꯦꯡꯗꯗꯤ ꯉꯁꯤ ꯂꯥꯛꯇꯕꯁꯦ ꯁꯝꯊꯤꯡ ꯏꯠꯁ ꯑ ꯚꯦꯔꯤ ꯑꯩꯈꯣꯏꯗꯗꯤ ꯌꯥꯝꯅ ꯁꯦꯟꯁꯤꯇꯤቭ ꯑꯣꯏꯅ ꯂꯧꯋꯦ ꯃꯁꯦ ꯌꯥꯝ ꯂꯨꯅꯁꯨ ꯂꯧꯋꯦ ꯏꯠꯁ ꯅꯣꯠ ꯖꯁ ꯑ ꯄꯦꯅꯦꯜ ꯗꯤꯁꯀꯁꯟ ꯐꯣꯔ ꯑꯁ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯁꯤ ꯃꯅꯤꯄꯨꯔ ꯀꯥꯏꯕ ꯃꯅꯤꯄꯨꯔꯁꯤꯒꯤ ꯃꯇꯥꯡꯗ ꯀꯃꯥꯏꯅ ꯀꯔꯤ ꯄꯨꯈꯠꯂꯒ ꯉꯥꯡꯒꯗꯒꯦ ꯍꯥꯏꯁꯤꯒꯤ ꯃꯇꯥꯡꯅꯦ ꯑꯔꯨꯕ ꯀ꯭ꯋꯦꯁꯟ ꯑꯃꯗꯤ ꯂꯥꯁ ꯑꯣꯏꯅ ꯑꯩꯅ ꯍꯥꯏꯖꯒꯦꯗꯣꯏꯁꯤ ꯌꯥꯝ ꯇꯦꯟꯅ ꯉꯁꯤꯒꯤ ꯄꯦꯅꯦꯜ ꯗꯤꯁꯀꯁꯟꯁꯤꯗ ꯐꯥꯎ ꯂꯥꯛꯇ꯭ꯔꯤꯁꯤꯅꯗꯤ ꯍꯌꯦꯡ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯅ ꯑꯃꯨꯛ ꯀꯔꯤ ꯉꯥꯡꯉꯛꯇꯣꯏꯕ ꯃꯅꯤꯄꯨꯔꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯀꯥꯏꯒꯗ꯭ꯔꯥ ꯀꯥꯏꯔꯣꯏꯗ꯭ꯔꯥꯅ ꯍꯪꯉꯛꯄ ꯃꯇꯝꯗꯅ ꯀꯔꯤ ꯈꯨꯝꯕꯤꯗꯣꯏꯕ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯨꯀꯤꯒ ꯃꯩꯇꯩꯒꯤ ꯑꯦꯖꯦꯟꯗꯥꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯦꯅꯤ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤꯒꯤ ꯀꯥꯕꯤꯔꯛꯄ ꯑꯣꯔ ꯁꯣ ꯀꯣꯜ ꯑꯦꯅꯤ ꯑꯃꯗ ꯍꯪꯕ ꯃꯇꯝꯗ ꯐꯔꯦ ꯑꯩꯈꯣꯏꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒꯦ ꯍꯧꯖꯤꯛꯁꯤ ꯌꯥꯎꯕꯤꯔꯝꯕ ꯌꯥꯏ ꯌꯥꯎꯕꯤꯔꯝꯗꯕ ꯌꯥꯏꯀꯣ ꯑꯩꯒꯤꯁꯤ ꯌꯥꯝ ꯁꯦꯟꯁꯤꯇꯤቭ ꯑꯣꯏꯗꯣꯔꯦꯅ ꯍꯥꯏꯗꯣꯏꯁꯤ ꯕꯠ ꯍꯥꯏꯗꯕꯗꯤ ꯌꯥꯗ꯭ꯔꯦ ꯀꯨꯀꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯕꯣꯠ ꯂꯣꯏ ꯄꯤꯍꯜꯂꯒꯦ ꯅꯣꯏꯗ ꯑꯗꯣ ꯍꯌꯦꯡ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯕꯗꯤ ꯅꯪ ꯃꯇꯦꯡ ꯄꯥꯡꯒꯗ꯭ꯔꯥ ꯄꯥꯡꯉꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯃꯥ ꯍꯣꯏ ꯍꯥꯏꯗꯣꯛꯑꯝꯕꯩ ꯂꯥꯛꯇꯕ ꯑꯣꯏꯔꯝꯃꯒꯗꯤ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯈꯟꯅꯁꯦꯕ ꯁꯣ ꯗꯤꯁ ꯏꯁ ꯑꯄꯥꯔꯠ ꯐ꯭ꯔꯣꯝ ꯄꯣꯂꯤꯇꯤꯀꯦꯜ ꯀꯩꯅꯣꯒꯤ ꯄꯣꯂꯤꯇꯤꯛꯁ ꯑꯗꯨ ꯑꯗꯥ ꯂꯣꯏꯅ ꯊꯝꯃꯝꯃꯀꯥꯟꯗ ꯑꯥꯏ ꯑꯦꯁ ꯑ ꯌꯨꯠ ꯑꯥꯏ ꯑꯦꯝ ꯚꯦꯔꯤ ꯀꯟꯁꯔꯟ ꯑꯕꯥꯎꯠ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯑꯣꯐ ꯃꯅꯤꯄꯨꯔ ꯑꯩꯅꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯩꯒꯤ ꯏꯟꯇꯔꯚ꯭ꯌꯨꯗ ꯍꯥꯏꯖꯕꯗꯨꯅꯤ ꯑꯥꯏ ꯑꯦꯝ ꯑꯦ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯩꯗꯤ ꯃꯩꯇꯩ ꯈ꯭ꯔꯤꯁꯇꯤꯌꯟꯅꯤ ꯑꯥꯏ ꯍꯦቭ ꯍ꯭ꯌꯨꯖ ꯔꯤꯒꯥꯔꯗ ꯐꯣꯔ ꯑꯣꯜ ꯃꯥꯏ beloved fellow Christians, whatsoever the Nagas and Kuki, I have huge respect, no matter what happened. But when it comes to territorial integrity of Manipur, Daraj, adudi hayeng ai shibagi tanpham yarogasu Manipur thugai gaduba nupa adudi Right. ai angang sungoi oiroi aduna it's a very clear indication akhoi di masiyam lumna logjai ngasi sigi indication sina maram oiraga ai hojik kendra nipan je chingmak yobang ngamdregasu at least kendra nipan se da awareness program torokpagi ai achouba mami amadi thamjari nai main thamjage telamna thank you Right, thank you so much. Mathang City, Matham Su, Lisalakta, next section Su Lakon Muraga, Sina Aruiba, question Uzargi Habatare, Ozamani Dahan Laksaki, Ozamani candidates sing Amata Laktre, outer gi, but still election city Mayam, boycott of you, Tadron Habadiade, boycott of Biade, Mayamna, vote Ninkin Piraga, Apapa candidate Amatagi Targadi, Maduna Kuigi, Laibak Lepaka Durni, Miami, Manipur Laibak Lepaka and Hatare. So, what had the voting is very, very important at the Pangi voting rights in Mahandabasu, Yamna Marui, Nuaita Pen, the Mayamna Marwaraga, boycott Oguni, Yauro, Habakam, Mamla Zabataraga, Tadagi, Kaliba Mamsing, Adukita Makadi, candidates in Amta Laktrabanina, Makoina, Karipami, Kari Togaduri, Hibas Kangbading Amdre, but still, voters in Sita Ozagi appeal Habatare. Karamba candidate had Kari issue the Kari Gidamakta Kanabu, vote bigger the gay, particularly outer Gidamakta, Ozagi suggestion Bibino. outer ge hana so haja re di haibu haudri outer ke di Manipur thugai roi daba anana thugai ni haibu na te ko ai khangje de ai yam khang daba mini Manipur thugai roi daba adugum bangi glata adugum bangi len hai roi daba adugum candidate chingdu gi marakti gi khanbam thoi natraga thugai rasi haraga di ai hanak marke habit ni ko thugai rasi haraga di thugai ga do bu da vote pibiro thugai ba pamagadi sima adaga koi pamlo le ba situation am daler bane koi cha electoral autocracy ni katinga academic oiraga ana haji ge ko koi Indian system cha hauzik leiri ba laingak sason torip che party ge wanati laingak sason luching ni ba cha autocratic system da thajab oire hai ba sima ukin chatruk na soi tawdana chief justice ta pi harbani opponent political party mam low in a hat by the physical na taba jail the low in a number chief minister oin a thamim ni ko moi lan ba chumadur amani Right. kanai bu torge bu I hing ma chief minister sa phari bane mami hala ma bro crime tor ma bro adu din na te na pasa chene hai chene ti hai adu ge lo ge wan na taba political rivalry oin lak pi ki pot na utpaduna India go in a dito Jarabaso, Konolona, Tumtokong, and Moidori Banina, Adugumba, Manipur, Gidamukta, Manipur, da, Mama Jajet, Wishindana Leraba, Bismus Haraba, Kuki Durjadon, Gicheng Charu, but the game, Mamunupi, Masunupi, Draupati Bu, Mapimun, Bada, Karimta Hyderabado, Krishna, Hyraga Labado, Adugna Poweraba, a Wigi Pradhan Mantri, Magumba. Aduna Tagat pa magi Kanglupta Koina Botadabam Tokpara, Ador di Tadarasi. Aduna Pane Haripti, idea
adu phadu malagadi thadu seba adu natragadi aku amta ngairam gige adu natragadi Manipur thugai roi daba Manipur thugai ba kanmangam daba yai ko aidi thugai ba kangbu gi ju da chatraga su thugai ning daba duna Manipur thugai ba kanmangam daba di yai ba Manipur thugai ge thugai roi di mera pai bi de lai ba aine tadan hai jab do Indian army na punamat ki de Manipur mera kai bi ki haibani na BJP na Congress na NPF na aduna adana Manipur kanmangam moy Manipur thugai ba ngamoy mera pai bi lai ngai di maramaduna bot se aji to chatka do rip se hamne ki di my party ki ne my me tu phabani phatabani haiba even naina ga dori ba intellectual punamot so I my strong humble appeal ma su phabani as ma su tum ya bane na hai hai bi ranu moi mari do moi achidana mari asomdana taruk chida kwai dige na phabaje kana no ai nga sa hari ba ingredient taruk to Canada Thursday lona mak yog darap so kar di kanana so simana sokpra naha sina sokpra han sina sokpra mi ai sina sokpra police officer sina sokpra professor sina tokpra kara digi man kitang hengate ge haibse Okay. I am not supporting any one of them I do support taude mina tawwe na khalam so ai changdo kai taude tawde khan badadi mateng pa ai right ne se ai na haibe se mami mata pal ga ma ki kari no mai kari class no ma kar man ngang bro hojik ki modern government city democracy city debate na argument na rule tawe ba debate na argument na rule taw banina debate tong na ba tha ba du da lai ji choi da na ba cham yang khai cham nga ga ni phu hum doi adu da mayai da phi arang ma ga matai da pham wi ai ui ra ga hai ba du ma mi oi di thar no se ba Okay. adu lai ri ba do authority ke da khai di ge han ka lau da ba kan bi ro aduga kanana na phe biduna individual tana baduna khoi tana rasi aduge inner ke su khan biro aroi bada vote che boycott to biranu boycott to base aina di ya di adu aina di ran boycott to bu pha bagi room di leite election lokot padi lege election lokot na badi leite ba aduga free and fair oi da chingya ba boycott herabadi leiri ba kahan ning da ba leiri ba do adu da mi chang ma kawe na koina na indirectly nang bu nung si de maram maduna nang bu mo chin na hari ba ma so dum tawrakan ne thaja ro uchi nang nung si de aduna yum mai ko kok tha do loi le samu ma ka da sang ba do adu aina kan so hok dok chaban samu ma ka da chang mai kok tha do ko loi le hai bu di dum mai cha idana aduna kupna mayam chi kupna khanan nei na raga adugumba tawbiyu loina na koi panelising oriba tai mafam do oriba sing so hanek matang di achaubo li moi lo dam ni miam se pre in pyalu herna ba awareness speaker dabani boycott tawdana speaker dabna ha che thamjage ozana thambiri wafum singse da khitang miam na lan na chakhibiya ba wafum amakha yaw grab ta am yaungte am bhaw yaungte amakha aina khanja ai sangdoke haibiyo haidi Manipur thugaiba pam da vote pibiu thugaiba pam ngana thugaiba pam da pibiu ana ama yaw gra haitare mate adu amtang clarify to biram haitare haidi mayam na lan haidi hujikan social media da matiem ka kala thaduro kanda lana logi bisu aduna madu logdana baktang lo roi da adu lo ro su yai da thugaiba pam ma ke thugai pam de piro hai bini mangam chung amoy thugai ba pam ma de piro ima mai ra pai bini ya roi kana ma party im tun thugai ba ngamoy ba hai ge yong hai rim ni thugai ge hai rab de hoje mai chale dana Susanpur ga Tengnopal ga sorry ko ge Tengnopal ga Kangpupi ga mai chatpani Susanpur di somaino lai re dana tik tana ko praja hai ru nu ne government chat pangam de ne ras adu di kai ra ba natro adu talan ga dan adu pochin ba du de mai ra pai na pochal kana ba adu gum ba talan ga dori ba kangbu du tom di hari kari party no ai khang de adu da bo tha ga che bro adu da tha ga che hai bra ba hai na I do not of interrogation do hang mani da na taraga di ma ge mayok ta di kana tau gani so mai na chang ni chang na khana che ba ma chu pha ba ni da ma na ha oi na pha ba ni ma cha hal oi na pha ne do ma du ai yaning te okay uza sanam disul uza sanam mani candidate sing lak trabina karma candidate na khai phagada ge habagi assessment tawna bagi miyam da khudong jabadu leitre but still electorate sing se da voter sing se da ozagi oiba suggestion tip haba tare karamba candidate khanpam thokpagi handaki tangkak asidadi habi ohum doni kari wahum thamini ras seng niger bada candidate si make the transparent no bemiyoy matik cha bemiyoy aini tatatna ina mayam danga che 60 above ki dedi member of parliament or even member of legislative assembly bo khanbi gano
ꯃꯔꯝꯗꯤ ꯃꯈꯣꯏ ꯊꯕꯛ ꯇꯧꯕ ꯉꯝꯃꯣꯏ ꯂꯥꯏꯛ ꯃꯤ ꯆꯍꯤꯅ ꯌꯥꯔꯛꯇꯕ ꯑꯅꯥ ꯑꯌꯦꯛꯁꯨ ꯌꯥꯔꯛꯀꯅꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯍꯦꯟꯖꯜꯂꯛꯀꯅꯤ ꯑꯗꯨ ꯂꯩꯄꯥꯛꯀꯤ ꯀꯔꯤ ꯁꯦꯕꯥ ꯇꯧꯒꯅꯤ ꯑꯗꯣ ꯐꯣꯔꯆꯨꯅꯦꯠꯂꯤ below 60 gi makhada nga to na ayamba lakpne hande elections in particularly gi valley de leba gidi mase elections nungai gani adegi nungai betana tana moi thabak tagudu moi mali adu manipur gi situation as a whole jeng bada complex se jamna oirega complex handle tana complicate amu oselak paiwani chin kuki jogi makhoi agenda mu tongale kanang kring asi lakter ba kui china os ne khuni jamna khawrang na ngai ri ba makhoi interaction tong ga jamna ku interest am low na yamna ku kusam na cham na ga ba moi de tam jaga ba akoi ne moi de guide ta gu ba sing gi moi agenda mu tongan lebra jam chin ba jam lei whatever might be the reason manipur se hoji ka kui gi assembly segment nipan masigi separate the limitation the member of parliament ge seat ama masi hap ta ba sunya ya da ba mase khoi gi lengakna praja myan mase tak ta ba sunya ya ro aduna panbi gi ba ai gi marup singna yan panbi gi ba ai de kuina chehi humbu mangai matung lak panina ai mayam di tammi khang da ba yam jawri leita banina mafam sigam bot khom tanja da mohni jorom majai jorom da bajai tawda mukka gi matung na chehi manga pho mase uttaba mase mo gi dum makhoi gi kari haini 24 hours तक नुमी थो मगम नुदामु और नुआलमु थोरक कनी है साइकिल तो नुम चलगा मतम ei का घर लोइने मु चत्रस कसु काइदे चही मंगा मु ngai batai मदगु ai मु मोइ मोइ थे मु चलगा थे मु गा अदु मन दु मंगजब ngakतनी delimitation the by any means to member of parliament gi sit ama assembly segment nipan se masi lehind basungya amasi ama putok basungya de masi manipur praja mayam na manipur government na takshan masi am darkar le natrabadi makoi se mapam chaksu chahogda mamuk chaksu chahogda mapam marang khangdare kanada kari hairuni akoi mp na delhi da leire masaksu ude adu ukrul leire maud leire punsi chupam tang dr pujo lorhoi ka dong to masakam to ude delhi de toina ma uba pangi maram de manipur thugai na manipur gi jadan ma posak ma mite runa parika thaba jaroi nagana thaga de aduno thaga de state bank ki da o corporate kani gi corporate ki exam c grade ta d grade ta to yaro na to na uchin na chin to na even government of India the cancel the whole malakpangami he had never concerned about the Manipur tamakta makna mugai idea sa tongali aduna Manipur thugai ge khallabasu hetu kai bi jabrane what for we were here what for we are here hetu jabrane dubo we are the son of soils nobody should dare to challenge it Manipur the libata they feel yourself like a Manipuri when you are in Rome be a Roman no kone te chalu harga chin kuki jogi group na kui manipur thugai ge is it possible how dare you say it masira gon hangjane se aduna kanang khani kui gi outer se hana digi election na ta na selection oina tauri haidar mase time and again khangi mani khangna government su dum handicap onale government se manipur government su leipa kui shakmai di hendaba government chief minister kayam lerami akoi se kuhadali ba hangoine aduna matang da Nagaland da taksalangpa ati state taksalakpa su hanjalation ja akoina makoi attention pibangam daba matik chan madigi akoina present to aku defense to bangam daba hoi present parliament cm na se koi juku bhaudi hai han taksan ma khopa da indhoki khotong tawi ati state na khara waro moina waro but what matters ai sagi state ai property gi ai ijati gi ai chinaw sing mau maram lebe sing gi juku haibasi it belongs to Manipur or not Manipur the Imphal le mi na ko khanga da bane akoni chalga to minna urga to khanga da bane akoni jashkul di hendaba thawal di hendaba moirang di hendaba ukrul di hendra di what they know about the Nagaland what they know about the Nagaland border or Manipur da akoi gi mau the thoi pulun sin jirin sin kari khange kana sa khangoi aduna we need to oftenly tie up we need to visit we need to meet the people we need to know the difficulties kadino no kan wari bes mum di out of the lakwa sing se mo yam to jiri bau chaloi haba I khangi haba sulang lawi moi to dir kanan to butai tamdali mi ate ne tawdri ne ai jum thugai dur tarbadi ai na modi attention pibata I am pointing finger on the head of the government any head of the government it should be your endeavor you cannot confine in only in the Baupara. No, at least they district pulam the Hoi Toromi, President Chief Minister Matoromi, I am from the Chatan Kodato, but this is not sufficient. Akui Mayam Punmatai.
मियोई सिंचिन मपानदे लक्पे illegal immigrants से कोई वो तांधोगा मकोई ने लमसिकी मपूनी मकोकने तोड़ी so how dare they say it have वही हम लाई अदुन ngasi सिंग हाइजर बदा youth mayam lady ba handakti we'll have to be more active, we'll have to be more proactive how to defend our own motherland haibado adadi election to the selection to mai selection to na the order of pe the no chalu no finish chatte lakte akoi ni khanbaga tobaga chap mane mayam lo ni khangim nga tani haibado this platform that this is not the proper platform haibado nuaiti haibi wane we had been anxiously waiting for those who would be honorable MP. Unfortunately, Lakti, why him to hide that deliberately they have not come. So what can we do? But we are missing you all the members. We love you. We respect you. You are our brothers. You are our blood. Right. Okay. So any members lepi punama Manipuri integrity. This should be the number one. What we want. Government of India, makoi se kare moine to ribi irang sumayam lo ni khangi khangna moine to bida bunina will have to ask the government of India what is your behavior haidana adun lenga ki makong should be in a position to open his eyes and the mouth and say government of India sir aap kya karne chahte hain Manipur ka kya alag thalak aap karne chahte hain aap it is up to you the prime minister and home minister high number that MP should come up. He should not go and his close his mouth and listen it in the parliament. Adu Manipur ko mino shitri shini. Right. O iwan adu tabukta mayam da appeal dojige akoi unity lay batai among ourselves. Akoi unity lay but nobody can defeat and nobody can say akoi mot manataba. CSO yaman giba akoi mate different opinion lakba. Sine Congress ki ni sine BJP ki ni sine man nam dargai togla let the Manipur go burn so what? Ai tabuk loi khri haido. No. We have to be under one umbrella and defend solidly by mayam punam pulla to see I be some mayam de ai Okay. Okay. Lingjen mana se uza sir sanda sulak se uza sir sanda miyam na particularly outer Manipur parliamentary constituency ki voter singna kari issue da kari da vote piragadi apabo Manipur ama purak pada yam chauna change agent oibungam gadagi uza gi oba suggestion khatam Ojik se ai aroiba wabapam kitang hajab taragadi अखोई हंदकी आउटर मणिपुर की यामना तांगना फंगजबा कैंडिडेट मरी से मसी अखोई खुर्जी नाथोखरबा लगाम याउद्रबा सगोन दौना चेन खिबगी फिल्म अमा लाए हौजिक से मरमदी मागी पार्टी की थागत नलइबा कैंडिडेट से मसी पार्टी ना कंट्रोल तौबा ngमक्तबा दौना तौद्रे हाब नत्ते देखो तौबा ngमदबा मानबा से बीजेपी ना ngasi पुथुइबा कैंडिडेट मसागी नत्रगा सु सौगतपा कैंडिडेट अमा याउरी Congress की मसागी कैंडिडेट अमा याउरी हारिबा सिंगसिदी तसेंगना हारदा हारिबा अचौबा पार्टी अनि सिदी आशा यामना तौना मियामना मोइदगी सु येगिबनी अदु नत्तबा मु इंडिपेंडेंट कैंडिडेट मोय कनो सिदा अनि यमगो याउरी इंडिपेंडेंट सिंगसि मोय पार्टी नत्रगा सु मसागी पर्सनल इंटीग्रिटी मदु लेना तौबनीना होलिसि सेंगना हारदा गाड़ी मक्ता थौरसु कोई स्टार्टिंग फेल होरबा ब्रेक फेल होरबा दौना पार्टी ना कंट्रोल तौबा ngमक्तबी फिल्म लागदी it is very unfortunate aduna akoina makoidagi asa tawningai se kari lege da makoibu khurji pairiba kambuduna hayeng tawgi matamda party na control tor oi dawreba ngasi gi sina sign la lojeyeba aduna mase tawdena bi damakta hojik matam leiri aduga akoi mafam leiri ngasi sina khudam mamoina lawra kanda kadino kamain tawno haibase political parties na su sendok bi bam thoi hainai khali oh sumai tawna lakhidaba khokhidaba se ado masida suru phuru tawla sum nation base masida aidi democratic oide na lojei chawgraba ngasi gi da akoi pikraba ka sigi wana taba pak miyam gi prithip punamak malem punamak sinba chungna uba yaba ngailan na leiba pot amada chi phim lakwa sida political party singna ate individual dumadi masana sendok di yara roi political party ani sina अकोगी जुमाई तौहिबनी को हाइबसिमा वाफम अमतो ओरसु लाइन अमतो ओरसु खंगन बिरा अदि याम नुगाइनि खली मसे कैंडिडेट खातदा सिना थोकसे चुमदेन खंजै आइना हाइजनिंग बदी होजिक से अनोब ट्रेन अमा लाए अकोगी बेली की लेदिबा केंद्र सिंगसिगिदी फेस टू फेस उनबा याबा चटबा याबा याम तौन खोटन लेदी अदुगा आउटर मणिपुर की पाखरबा एरियास देसिदा मखोइना चटपाइसे लोइनमक थुंगना चटपाइसे ओइथोक्तबा पोनी अदुना
मखोइदि अयाम मतम महु सादे होना अखोगी कैंडिडेट तुगी युम द मयाम से लाकपा अदि मोय खरा तौरगा सुम लाकपा खोटपा तौरगा तौबनिना मोगी सिदई द मोगी मयुम मयुम से इवन ऑफिस फावदा इम्फाल मनुंग द ऑफिस अदम ओय हाइजरिबा अदुना केंद्र की मी उन्नबदी लारना अखोगी मसा मसा की पार्टी की मी फावदा अइदी उन्नब वाबै फिल्म लेरगदि अखोगी लाइबक थी अदुना अइना खंजबदा इसम समना हारबदा अखोगी पार्टी की कैंडिडेट ओइना ममिंग दि थोरअगा थबकना पार्टी की कैंडिडेट अखोगी प्रिंसिपल नत्रगा नियम दुगी वांगमदा चखरगदि अखोई लाइबक थी अदुना अइ तेन हाइजरबदा होजिदि इलेक्शन लाकबा मतमनिना कैंडिडेट अमगी मायोक्ता नत्रगा फत्तबा पार्टी में मायोक्ता अइ हाइजबगी शक्तिसु लेजदे अखोई खोंगसु खोंगदे मसु तौद्रि होजिदि मणिपुर की इलेक्शन सिदि यामना थेंगना अखोई कैंडिडेट लौथोखिबसे मसिदा इन खैतंग नुवाइजदबदी मतम सांगना तौरगा खैतंग तौरबदु नतदना यामना 11 आवर कैंडिडेट लौथोखिबसे कैंडिडेट की दोष नतेना लौजै मोय मोयबु थागलिबा सेटअप तौरिबा अदुगा पार्टी सिंगना कैंडिडेट खनबा ngamdabagi हंदक थोइबसे मसि मणिपुरी इतिहासदा अइदी अइसु फना सांगना इलेक्शन जी अखोन लेपचद्रगसु उजरकपा अखोगी वोटर नत्रगा प्रजा मोयना सुबाइना तौबा कैंडिडेट थीबदा मैरा समना थीबा फिबम सिदी यामना अइदी हंदकी सिदी अनौबा मने नै ट्रेन सिदा उजै से सबना हारबदा अमेरिका दा लेबा मी भावदा मधु कैंडिडेट पुथोकने न तौबा यावरमनिदना अमेरिका दिल्ली सुरेबा मोय हंदक कैंडिडेट थीरिसे स्वाइदी लायरदना अदुंदी मसिगुंबा कैंडिडेट थीरगा पुथोकपसे करम हाइन तौबा पार्टी नो करम हाइन तौबा मिदा नो करम हाइन तौबा नोइसे कोई चममनबा मियामना लेबा सिदिसदा कैंडिडेट सु मसा खंगहौदबा अदगी पार्टी न सुमाय कैंडिडेट टू कंट्रोल तौबगी मिथीना ngамहौदबा अदगी अखोइना अखोगी कनो सिंगसिदा कैंडिडेट ओइदोरिदुना मनिंग तमना फ्री एंड कनोइना बोर खोम ngамबगी खुदोंग चाबसु फंगदबा मियामना मोइबुसु वेलकम तौबगी खुदोंग चाबसु लेतबा सिगुम मखन सिदे मु vote thadaba yaroi adagi boycott tawni adu tawni haina mayam am tawrise sadagi hojik irang phalang tawrise aikoi di mangchong na di haijagi bani ko sengna koi pangraba ji bai koina si tholakani ko handaki election se kaitang matam chana yenga kanda je thok khotok don tawgadi phaban le aduga election boycott kai dudi yam phataba train amani madu phatte aduga ai amtang haijage election boycott haibane nota haibane आई थादा जररोय है एब्सेंट तो क्या है अहुम सिगी वखल लोंजे खेने है नोटा सिदी इलेक्शन दुदी याय अदुगा आई न कैंडिडेट सिंदो पामजदी है बने अदुना नोटा निको अदुगा थादा जररोय एब्सेंट तो रगे दुदी आई तल्लेदा है बदुने अब यानी तल्लेदा इलेक्शन से इंटरेस्ट लेतबा बॉयकॉट है बदुदी तसेन हारदा इलेक्शन एज ए होल सुगा यादे है बने अब अदुना होजि की ट्रेन सिदा लाइब इलेक्शन कमीशन से लागो तमदी इलेक्शन तौबा है बसिमदि लेपख्रबने अदो अमखक हाइजगे सिदि अरोइब ओइना हंदकी इलेक्शन से मणिपुर से शांति ओइरे हाइबसे मसि ताकनबगी खुदम ममा पृथ्वीदा श्री नरेंद्र मोदी प्राइम मिनिस्टर ना हाइग्रेबो हंदक नागे मणिपुर 15 हंदकी मणि सेंटेंस अमदा मणिपुर अनिरकुंबा हुमलक पनबै यावरे बसो मणिपुर नॉर्थ ईस्ट की जगह मणिपुर गसी हम इंगे शांति ओइरे हाइना माना हारिबसे इलेक्शन सिना खुदम मोइदोरिनी अदुननी इलेक्शन से तंगाई फदना इलेक्शन कमीशन ऑफ इंडिया ना मणिपुर इलेक्शन तो होन बाइबसे मसिना शांति ओइबगी खुदम अमनी अदु शांति दी थनुंग द चाक मैदो जिति मुथत पंगम दब मले अमुक सुनो मकनी होजि मांगदने नोकदने इलेक्शन की नुवाइबा कदोबा अदि भोट काबगे हयग मुक लेय मु हुलकिनी अखोगी दी को भोट काबदा मुक लेय मु हुक्तना मदगे मु उजार सानु लागा किनी अखोगी हानगी लेरिबा अखोई यूनिटी अखोई अमत ओइबगी नुसिनबा अमत ओइबगी पांगनदो मदुदी मांग बसे होजि हौरे अमु हंजिन मतमदा करम मतमदा हंजिन गदौरिगे हाइबसे अदगी इलेक्शन मतमगी कोई नुसिनदबा युममगा मियमगा मरुका टेलीफोन फाउनबदा नुगाइतबसे करम मतमदा मु हंजिन गदौरिगे मतम संगी ओंदोंना लाइबक थीबनी अमरोमदा भोट कारकदौरिबा कांगु सिंगिदुंतदी लाइबक फबा हाइबदु ओइरगा तारादी समनबगा मोइदोबा मिरे ओइना कागी तारगदी कोई मणिपुर की लाइबक थीबनी हैना अमतक हाइजगे ओके ओजा मूवी हाइदी कोई कैंडिडेट मरी खक आउटर द थोक पसिदा ओके एनपीएफ की अमा थोक रही है कांग्रेस की अमा थोक रही है इंडिपेंडेंट अनी म थोक रही है ना हाइपेट हायरब तारगा मसक फाव बनिंग थिना खंगहौदना उहौदना हंदकी
tang tharama pan amadi kun gataruk to pangthok ko doriba outer gi election si adum lotion gi ba tare adu phim da lerab jala natraga ko idi ching gi di election natte selection en hainer si now lai wo hum di selection already tawul loi grab jala aduna mayamna irang se da nungai ta dana ko di bot ha taroi piro hena leri si kasu khanda ba tare adu even ko gi si gi ngasi gi democratic forum se da laga ai candidate ni aina independent ni aina npf ki ni aina congress ki ni haidana miyam da boldly magi oiba policy program manifesto ma lak ta ba tare asi oitar gadi miyam na su masak khangudana adum chakiba aduga already selection loi khrabra na targa miyam na lazu lak su masak khangaju khangdraga su even no thada ba lak tar koi gi pi ga da vote to already pi nam ga da proxy voting ga hainari ba aduma mayam ma adum torok ya bagi mong da dum leirabni na whether we come on such stage suma makal ge stage ta lakpa lakta ba it's not very important yam significant oi ba nati haina dum khalam so dum yai ha batare even khalam da batare ga suma du gi pium da dum ta ga dore miyam na magi candidate mi hu sing du sungkhang masa khangau dana election se loi gi dore bra ha bagi wafum la aduna sigi tanja se da voter sing na karmaina vote thada gadori ge ha bi wafum se ni because sida issue amata makoina raise tawraro masa khangdraga di makoina kari issue kalakadori bano kari policy program pigani haibagi promise tor kedno haibse sungang khang na blind the vote da bi film da lak tore sigi situation ase da voter sing na karam na vote piga da kisini hoi outer gi se ahan bada koi community adi ka haidare ko manipur go na de naga ga kuki ga natana atopadi election lepa da khudung chaba leidabani na naga gi se single candidate target torme aduna madugi adu target to gi part amani koi gi candidate amagi campaign to ba meeting to da nomai ga caption gi saruk se adu bo kuki gi kanglop te gi tholok trabani na naga singi marakta pangthok tholok ko moi akai ba leitre na lore a mada khala misna kuki mat natra ani thola ga di naga mirab ya madi naga gi mihut ama parliament se banga moi haibe dune ada maside da maite gi bo la ani ma khai gu ma leri si moi thoidona count to dre moi single le ba di moi dun ka ne haibe dune right maram di kana da hojik maite ga naga ga kuki ga khana bani na ai khoina ka dun da kuki da bot biro naga da kho mo su khom do su ma to bijarani haibe gi question nam la hojik lai wa form di ai khoi gi mihut lama parliament da sakadoi ni aina tha ga dorin sigi tanja sida ai ga personal sakhang na draga su ai khoi mayam ga sakhang na ba aduga ai khoi mayam da magi woi bo wakhalon idea kri kri phungdom da ba mi du da khoi na vote pi ga dra na traga piroi drai se aso ko question am di wore ai khoi na vote pi draga su election de tawgini vote di kana nom ka gini adur ga ti ai khoi na election je karya ga da to choose lesser evil lai do candidate mari du manung da karam mani hena handana phatta ge do loi phai hai ban te ho lesser evil do koi khande yad re ada sri de koi na koi ge base de kari do idea manipur da khare na naksan ba okay koi idea manipur sagat pata sigi mari sigi manung da sina khajitang di koi tangai phadana mayai de bo lepi bor so koi ge vote pipi trasu mayai de lepi bor so adu ma mi ma koi thibam changi adu ge mathak ta adu gi wakhalo lejar ga so parliament da debate to boda share to bangam draba ari share to bagi wakhalo yaw draga so unkana de maram di hojikti democracy se debate ki matam ni debate dogdori ni debate to bosri da isam jamba debate na te koi tongan tongan ba se education sector ki health ki budget ki natraga road and kano gi infrastructure ki loi mo yor ko doine sigi debate me am se da ma yam draba da hiram khradi ma khar nai na ba khangma mi changne aduga presentation da ekhoi na ngam do pa ngam na ta kana go mangi thamoi da mana pam po khar injen ba khanghan bam changne chama da wai har so say example ekhoi na lila yaw da phagi to bo sing du ngam ba ai ngam ba same word ngam da phagi to bo sing du ngam ne taning no ning e sumaina presentation pha ba debate pha ba mi changne ar masak su le ga do ne ba aduga madu lai hadna su koi idea manipur ga khalon chendra di madusu ekoi na afa mi hunen lobe roibo okay ana hojile film si irai lai de aduna ekoi gi leijari ba hai tar ko ekoi na appeal to bo ya jari ya ri ba hai tar voter lak ani makhai si ki mi sing sina yamna wakhal khanna koi idea manipur da khari hana legada ba aduga makhoi mari si ekoi na loin phayana khan badi na te aduga loin phati na khan ba suna te but adu lady films di makoi ekoi na phayna lo buding am jadre maram di ekoi mihut loi dol biduna ekoi gi inak ta bok da lakning draga after election ka gargati ekoi gi mugas mari suli le no re right praja ga ekoi gi
ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯀ ꯂꯩꯅꯔꯤ ꯃꯔꯤꯁꯤ election mamang khatani hainari ne sigi mamang jibok to mari je thambang ngamdragadi makoi do koina ekoi representative ne lobudi chumde adu taw dabadi yadrabina to sus lesser evil lai bagi jumbam da bot tha da view haina ya appeal tawji okay lesser evil phatam me amrakte khitang khara wat na phatam haigadra adu khanjeb adu idea of manipur ki apunba idea si tas he na nakshan na chatpa mi du ina thada bana phagani habi wahum ne dubo ai oja tharbi lakshani oja tharbi idea of manipur si manipur ta every community na subscribe to uribra habi wahang amadi udmag lere and this question is very pertinent right now handa ki matang sa amuk hena pertinent oi mamang diso handa ki dum orga lai aduga masigi idea of manipur si hena promote tongna ba hena makhata na strengthen tongna ba su mi pung khudimo na community khudimo na hona phom se tui adubo hojik uiri ba mang da tari ba the fact of the matter is akoi di Manipur ki MLA ngatane lo ni Manipur ki MLA humbu adana moi masana koi di particular community ki MLA tarani na haijarab ni na haire MLA tarana separate administration tan gadam ni api gadam ni haire me getang tramanga di horga huji kwa letna still they have the same demand aduko marakta union home minister na korpade ki ato pachingi Manipur ki haitara koi di Manipur ki MLA luxury ni haire MLA tara dum koro wari sanaru re aru sana matamda separate administration tali batara dona hari demand do adu piba matamda aduga mari lena ba settlement malapata bring any settlement but it should not touch our territory en taname it means manipur ki saktam kai wi yaro en kanam tan thanam de habtare it should not touch my territory en harme adu tari idea of manipur chien ba candidate kara idal leram do adu da vote piba yadori bra have gi question am laktore outer manipur kamai thambi so how shall we give our votes raz matam jam laitawni ne ko yes idea of Manipur pamba singi candidate yenge di nomai toina kapsalaba yum mega thabi bi yauraba singda phubi baga yauraba moido idea of Manipur pamba kamu ngaltani okay aduna singi vote pi bi lai ga jane nomai khara kapsalaba candidate to vote pi bi yare modo idea of Manipur pamba ne okay aduna aina appeal tawjaning bidi ko magi kuki gisu MLA tara duga Guwahati da unaraga NPF sagot kre sagot na bai se te nate noiju khaidok khra khoiju khaidok ke haibo gorongani aduna taba yauri je nomai yam kapak ke di su yauri ba moiji hana ge dumaina yang maso oigum ba oidoi ni haibidi Manipur idea Manipur jam pamjaba oidoi ne ba akun ba Manipur aduna akhoi gi lak ani makhai leiba Mete isinau singjidi boche amata mangan ba yadre maram dia somdagi thadarakpa somdagi thadarakpa da khoina deciding factor oigadabasu kuki candidate thoktabani na moi masingam yamidena songi jina pura piraga di sansam lei idea Manipur sep to bongam ne khalleba aduna amaga amuk thamjaning basina election thadaroi haibasi ma tobidraba karigi noida India gi oina pula election je yaithokra di yare ka sukaidre tha taru ka yaithokra di ko right aduna tamnina ngasi akhoi election toke lehore ne ko aduga parliament di phamba hograni are tha manga tru leraga tokanda akhoi gi miutu tha manga tru leraga angang lai tang changbada syllabus tu tangkhai chalakanda school ka ba chamma ne ba sima tawidra ba ko wars one handak di boti dum thada bi tare adagi aroi bada mayam su loi ubire mane viewers sing su magi akoi gi keno da handak se mapan dagi youtuber magi aina mai yam short keno ma coverage toiba ma haibasi akoi na ordinary huran basing je yam section leba sa nung sa mang dana ba bag mang gidana ba pochai sana lupa logini yam section leba ko masi section basi akoi kan section gar poni belonging ness sing je adu ma haina adu na taba huran bam leiri adu hiram adu de akhoi na khaln bani adu ga mana huran basi akhoi na piru bani adai ma di police na sanga ga huran bani adai di huran no missing di huran bam thira satli moi gi na mu akhoi na mu jaga do pir ga huran han bani adu gi huran ba akon bai do adu di paisa na te huran le je our future our business our health our education career of the youth masi ma loi huram ne ba sigi huran ba jim tang go oibidradi right adu da vote pi basi phabra ina doi tamjage okay yam fazaba hum thamri adubu suma makhal ki session hai tara discussion debate to buzna mar moirega at the primary objective of such debate and discussion is to
educate, inform, and aware the citizens, the electorates, the voters. Voters in Buhena, clarity amal lehenabgi damakta, even sigi immediately as is sinjeri panel discussion. I thought, can the sigi mamang this sinjer panel discussion do the quick candidate mariki, the candidates and tholini, candidate lakabana marmoiraga, quick immediately organized to panel discussion. Suma makal ki discussion in a marmoiraga, mio e karada singat kare, Masi harpe, moi singer kare. Karigi discussion do no ne discussion do udana mar mora mi singer kare but singer ka do voter sing do di singer tra bra hai bi wahang dune aduna ngasi ki discussion asina su voter sing bu educate to no ge damakta ma koi bu he na clarity am langna ge damakta madu ki objective to ne so adu makal ki narrative koi hoji adu makal ki opinion thamam thoi bra hai di moi singna ba khana ba to piro hai gi narrative to thamam thoi bra hai ba hum duni even today kumai thambering Rohan Daraj Maruina Sigumba discussion Pambaze Aisudum social media da Kaidasum Yang Makanda Snoyamna Loy the Kana Tokidana missing by Hengrays Yam Toina comments at Ore Marakta Baton Torposu Chatta Vasudu Marakta Yawe Contina Helakadra Highway Adubu Handaksiana Sigi Darachna Hangiba question Jigi Marilena social media da in a postama Handakti in context pushala handakti kanada support to buna phagni naina nakoi na question hangbagan jeda handaki thokpi reiba hoi taruk mak haiba tare sigi mai magi apamba pambagi reason si mama adum thole khumaiba pakhum duna daraj handaksi aina observe to fangjabase mamangi 2022 da ai kendra nifu tampaki kendra nifu se free and fair election campaign cycle na toraga ai chatle free and fair campaign cycle tor chapasida ai lam maming di panja roige lam ji kharasu khana gan ba kharasu kapna gan ba kendra ne aina chatlu base cycle thau base aina tawra koi cham tani muk chat kan jida moi kendra sigi thangnaba kendra ma da lakpa kan jida moi se aingon da baton to bula e moi mi yame yut noina chonga chatruk ai kendra dugine na logje ai candidate kene na logje de mi do darwa nang tang di lakpio na ai na katang kirap na la agum ge noi se katang sensitive oi handak di nongmai yam kap ne aduna angang sing se cycle thobada talle na koi chang ba talle na ai na dumai na wari li kan jida Moi Maraktagi Amana Tola Agakari Pakumpi, the free and fair elections, Kang the Bachang. Daron Lak, but a Kutarakamido, Kanam Polo, Tarakus I know Puguni, Harry. The free and fair election concept is seeing Bachang Ziva. Free and fair to Angumzi Haven. I did a free and fair to Anzi, Puna and Gumzi Haven ever. Puna and Gumzi in a chatba campaign to the Daron the Pura Agadi, Queen of Pudo in a camp, Puhalo, Duna La, or Harry never. Concept Sibuba. Aluna. Handaki aina kuma iba social media da kuma iba pakum sing seda at least aina karigumba khara observe to phang badudi handakti aidi paisana di yadong mandre right simadi ai katang close observation amadi ai yam kupna yengzari amaga sumu haijaramge daraj hojiksi candidate taruk sigi inner manung seda adum campaign macha meeting macha adum ai sinba thengna je ai samak sukoina chatpa kanda candidate sing si ai yoina di loy anam nakna java tinna jarak pa di punmina jarak pa ngak to oibanina overall on sum yengbada tawje candidate sing sigi program yam fajaba sigi makha haidi kano manung chana hojiksu aina lambi da program si yaw lakma matamda Hoi, Honorable CM gi banglo mamangdo traffic jam thowe mi matta meeting gi laibadun ai di meeting je dum phajana tawri haibani ko meeting je ai di phajana ai di election gi ma awareness se phajana lairi ado ai gi yengjarak ba matam dadi election campaign phajana chathari meeting phajana tawri paisa na su yara roi haiba pakhum si ai praja mayam da mamit mamai panghan janingi Handakti adom na thamoi nungda hangaga thadagadaba bot ku thadase aina bot piraga aina khupi se namaga ai khakidi kanaba aina karigumba khara phangba yai karigumba khara aigona keno tobe adu ai khaki kanaraga manipur se mai cha kadaba oiragadi ai khaki kanaba khakidi ai bot pije roige na khalaga dugi wakhalon do honga adom na thaja biriba ai khoi manipur iramdam imaleba manipur sigi mapi taithor kanina khanba laubang ma kanina khanba issue pukhalakpa ngamgani na khanba khwaidagi matik chai na khanba candidate to aduda bot pbu amuk khanna ai khoi shoiragumsi because daraj loshilakpa dai khatang interesting oina kainom tang su thamjaramge ai je
matam khari mamangda tamo dol amana bot lepo na aisu lame adum no poidaba dol ne adum yengna bada adum la ambasida aina ham impression je kai lake da nungdi nungai ni masi lepase tawbada bu hayeng ai phagi ta bana taba aina maram oraga kahaning ba mi makarak taba kanda aina adu da ningam horoi da poto adu oina khalak bai tare ai khanda bi da ko ai tholak paduna maram oraga asmayam na rondo masu election tho e ka ba ka da no makhalam ni masu lak ama ni mu kadi phangi bot to asmai ju mi leram bazan ine ga na kadi hairaga manipur gi khwai dagi wangang ga da nupa do aina maram oraga anda thadak ka da bo oraga di madu ai sacrifice tauge na khange Okay. aduna lotion jarak pada daraj aina thamjaning si outer gi inner gi yang na bukan aina khatang thwai nunga hi ja hogdab de handak se whatever for the so called agenda or reason cookie gi election gi mi amata phaw tholak khidre masi ai gi oina di amuk sumu positively uzai unity yam lei na di uzai adumaina aduga akhoi gi sina akhoi lepi ba taruk mak se at least akhoi praja mayam na yam law gi ba khon je hauji gi social media doi tholak pa pakom ni ko noi loi punchil laga amatang oiba voice ke do bai thok pidri no haiba appeal je mayam de loi lakhi ba amata tagi de sim tang di ai as a youth amoy ne even for the outer also outer the mari hoisi su community collective community am ding ata thok bani hai tare okay aduna mayamna kogi manipur gi idea laiba aduga manipur gi apun bagi saktam se punna laimina bagi fabric sida nungsi chanana dusu aduga amana amabu respectfully treat tawna ba hade community amana to ba community mo hanthani yang ko pagam ta laitabida cham manana miyeng yeng bangam ba maduga damata thabak torkada ba haibtare idea of manipur na ahan ba mangda thamba magi personal interest na maning da thamba adum ba candidate to mayamna khangdok pamasa khangdok pa adugi matung ina vote pi mathau tagine habani irrespective of hills or valley hills ki water oigera valley ki water oigera apun bagi collective fabric ta chat pami do mayam bot hada minasi habani adum ba collective oiba manipur gi idea chain ba misak to tholaga ngasi gi platform asida wa ngangbiu haidana after manipur parliamentary constituency ki candidate mari makta haijabani mari mangna yarmani and reasons best known to them ngasi se lak pangam gedre madu gedam ta nungai ta amadi lai democracy bo hena phajaba democracy ma manipur sena india gi manungda tamjaningai oiba democratic state oiba ngam tar gadi yam chauba achievement mo oigeduni miyam gedam ta su candidate gedam ta su adubu madu handaki chahi simagi oinadi oiba ngamtre lakadam nomit khan seta atopa forum sing seta makoi mayam amuk laga unaba phangadi hena vibrant oiba hena apa makal gi democracy ma manipur to soina lak oisen o habagi thajab amaga loina ngasi ahan ba session ase soite losin jarge second session is just 2 or 3 minutes to begin yam thuna haujarge khoi gi inner gi candidate sing hojik hek yor paga khoi hona ba hona jage marak sida yam ten ba break haib tare break ma chama lomina sim 40 years of trusted diagnostic service, Babina Diagnostics. Hoi bo. Han bo mokta dang sigi meeting sidi yaubiri ba an khoi halaman aduga igi thak ikha thaba inausing han mokta da ina nolokna khurumjari ai samak IDP ne Sir. Sir, keno ne? Noi Sir James ka, Sir Arvin ka, me dressing sangim ne. Amte jeng minuso. Hoi sir. Ka, sile, ay po. Resto pop king size mattress ko, resto pop king size mompa. 7 years warranty haiba. Sahi tare warranty piba poche. Si kamai pharoi do na haimnida. Ngasari jaga ngang leida James nang. Talleba. Sida bu kai hena ngai leige haimnida. Sigi inchi taruk thaba mon lawa mopa asi. Sahi tare himna bakanda sukut ko thadana mapo kaidana leini haini ne penastor na haiside. Mani mi. Mani sir. Noi penastor gip king size mompa si perani he. Penastor berane mi. Se. Quality ada se. Mai tare ko. Tare. Maman nai da roi bi fazara mani. Fazade sir.
MRP da lupa lising kuntra manga haibadi 35,000 pibani offer price da lupa lising kunga sahung khaktani sir Achum raisibo. achum mani sir rest of ki mattress sing da thamjari ba mega offer singi khudong sabasu lobiyo sagolban babudong mantri lekai Imphal West amadi Salam Awang lekai Sangaitel Road Imphal West da lengthok piraktuna amukta darkar leiba polam khudimak leibagi nungai ba mahau lobiyo Manipur gi youth ki oiba population si chaurakna 8 lakhs yam khraba miyoi sing asi educational certificate amadi degree pairaba matik charaba miyoi na 90% oi adubu unemployment ki chambi nong magi wankhalakri government job ama natraga mayam na pamnaba sinfam ama ani khaptada pulap chamsinduna thabak tanaba munaba amadi fangnaba gi awaba na ngasi Manipur gi naharol ayamba kamnauna duna leinari Tasingna, naharol singasi atay atopa sinfam amata leitrabra. Lay. Punaya sibibu mamay chumbada, matingoy ba amadi hingbada thoidok hendok na nungaina, pangtopayaba sinfam daya marum leirabasu. Ngasi, aikoy gi Manipur gi, niyoy ayamba madugi kanaba karino haiba tasingna na inamawat. Yamba na kangnadri. Angang amana, tungda mahak na kwaidagi chana na daw ba sinfamasi, atopa mi ama yingluba. Natraga, parents singi apamba, natraga, afamba ama tauba haiba wakal siyoy ayamba kanan. Tasingna, sinfam ama may pak na tauge hairabadi, masidi, kwaidagi aranba kongtang amun. SS Career Solution na, jahitara hena, kunay sila laydiba naharol singbu, at yung basinfam ama kangjan na bagi kudong jaba du, mapong fa na pina bagi damag, specialized oraba, tingkaya semda na, angang singlu na uringay dagi, koy gachana ba sinfam gimaramda. Sing na, mari makong takto na, afaba kunay ma oirap na bakwana do na ngasifaw wala. Career Solution ang magi, job chana, guidance ti bahay basi, arrive dinate. Adubu, iburgidi toy na nun sa tiningay oitre. SS Career Solution na, akak na ba plan amadi, expertise single, kunsindo na, sa chakag na tana, community level lagi hauraga, adom di, ay dagi chana ba sinfang madu, may pak na chat na ba same sagan. Ay kuy gi mamalyam na ba nahasingbu, tunggi at chumalambela madalam jing haurse. SS Career Solution na piriba, kudong chaba singasi, pop na kanta haurse. SS Career Solution na Manipur Education Mentor ga kusam naraga, counseling amadi, assessment lower ba matunda, student naman na kari karamba university na traga, college ta changgani hay bagi, at yung guideline, bibi na bagi, kudong chaba sa kamzani. Years of trusted diagnostic service, Babina Diagnostics. Hoi bro. Han mo magtada nga sige meeting sidi yaubiriba, and koy gi ahal laman aduga igi thak ikha thaba